की कागज network yarodabadagi tatkhibadagi mayamsu yengamba mayamsu loi mangkhre comment taromba kholamba mayamsu loi mangkhre ado amuk nauna hore yarabadi male ira sana sam bro ke bisa charge chak chadri bra ai chak ti loira leire chak chadri live se hauram bane ko ai minute kun muk mo ram do ma adu network ya dagi tatlure yamsu lae am nungai re ai di amuk tatkhibadagi amuk horok changa roi jain khalrobne like nam khrabne hai khadi fari hai or khadi farba male ai so adu network se ngasai su dum 5G phangi ba huji su dum 5G phangi ba aduga signal su bar se loina ma full kai ne ba ko aduga network ya de chappi hai get site gi sem ba box je laitre hai tare moi net lem lai budo amoni ra phone je restart tok tho ne network ka se flight mode ka thamma kan amu adadagi phangak paduda amu tawrai ne aduna masi gi se aina si mafam juda lairing khai wifi gumba ma thambra natraga ai sim je airtel gi sim anoba ma lawraga ai net khaktangi oina sinabra adumaina ma tawdragadi network se nungai do mantre adu ai handak tha hai tare handak ki midweek swai tagi ai airtel gi sim ama adumaina oina tawraga sem du tawrage engon da su yam nungai tre mayam da sam nungai roi yeng bada sam nungai roi duga engon da sumaina matat matat tawse sem saninge de tha matam yam sumang aduna si thoktana bai sim ama airtel sim ama de ai thammage na khalle sida khani lai khaidi yumda oiragadi yumda hek lairagadi yumda de mu wifi laiyonina wifi da de problem su kemta lairoi aduga aina mamang sum hanjan haibudo asigi mafam sida laibu matamda aina sida sida wifi ama lausan babudi yai ko ado engonda mangzabana hele hai tare engonda kem kana de aina yumda sumaina sida phammaga net sinai sidi khara khatani pung khara khatani no ni khatani samna hai kanda saturday sunday khatani adu su agi phone da recharge da no gi plan myam yawbani na net se dum sinabagi di lemba na kona yebo ko aduga amuk wifi do aina sujin sina da be monday to friday sim day sujin sina ro dawne aduga e thabuk chalaga de amuk adu da di mu wifi su phangi free da wifi su laibani na du hapu value se laita bai tare ko aina se loksalu da aremda unnecessary expense tawbadu di amuk so ai hojik laiba financial condition sin aina tawbasu afford tawbado
ꯑꯔꯦꯝꯕꯗ ꯇꯧꯅꯤꯡꯗꯕꯀꯣ ꯑꯗꯨꯒꯤ ꯑꯩꯁꯦ ꯂꯧꯁꯟꯗꯕꯅꯦꯕ ꯋꯥꯏꯐꯥꯏꯁꯦ ꯂꯧꯁꯜꯂꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯒꯗꯕꯅꯤ ꯃꯌꯥꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯈꯛꯁꯤꯒꯤ ꯈꯜꯂꯒ ꯑꯩꯁꯦ ꯂꯧꯁꯟꯁꯤꯔ ꯂꯧꯁꯜꯂꯣꯏꯁꯤꯔ ꯍꯥꯏꯕꯒꯤ ꯈꯟꯖꯥꯟꯅꯕ ꯑꯃꯗꯤ ꯑꯗꯨꯝ ꯇꯧꯔ ꯂꯩꯔꯦꯕ ꯑꯗꯨꯅꯅꯦ ꯃꯌꯥꯝ ꯋꯥꯔꯧꯕ ꯌꯥꯗꯦ ꯃꯇꯝ ꯈꯔꯗꯪ ꯈꯥꯡꯃꯤꯟꯅꯁꯤ ꯑꯗꯨꯒ ꯑꯩꯅ ꯏꯌꯥꯔꯇꯦꯜ ꯁꯤꯝ ꯑꯣꯟꯊꯣꯛꯄ ꯑꯃ ꯅꯠꯇ꯭ꯔꯒ ꯌꯨꯝꯗ ꯂꯥꯛꯑꯒꯗꯤ ꯌꯨꯝꯗꯗꯤ ꯑꯃꯨꯛꯀ ꯋꯥꯏꯐꯥꯏꯁꯨ ꯂꯩꯔꯕꯅꯤꯅ ꯁꯤꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯨ ꯑꯃꯨꯛ ꯊꯣꯛꯇꯤ ꯊꯣꯛꯑꯔꯣꯏ ꯍꯥꯏꯇꯥꯔꯦ ꯈꯅꯥꯎꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯀꯩ ꯇꯧꯔꯕꯅꯣ ꯃꯌꯥꯝꯁꯨ ꯂꯥꯛꯑꯝꯕꯅꯦ ꯍꯥꯏꯐꯦꯠ ꯌꯦꯡꯉꯝꯕ ꯀꯩꯅꯣ ꯇꯧꯔꯝꯕ ꯆꯪꯉꯝꯕꯁꯤꯡꯁꯨ ꯅꯦꯠꯋꯥꯛ ꯌꯥꯗꯕꯒꯤ ꯇꯠꯄꯗ ꯁꯨ ꯈꯔ ꯑꯃꯅꯤꯁꯨ ꯑꯗꯨꯝ ꯃꯥꯡꯈ꯭ꯔ ꯃꯥꯜꯂꯦ ꯃꯤꯁꯦ ꯆꯪꯉꯛꯇ꯭ꯔꯦ ꯊꯦꯡꯅꯗ꯭ꯔꯕ꯭ꯔꯥ ꯀꯩꯅꯣ ꯅꯣꯇꯤꯐꯤꯀꯦꯁꯟꯁꯨ ꯅꯣꯡꯃꯗ ꯑꯅꯤꯔꯛ ꯁꯨꯔꯕꯅꯤꯅ ꯍꯟꯗꯛꯀ ꯊꯥꯔꯤꯁꯦ ꯂꯥꯏꯚ ꯑꯅꯤꯔꯛ ꯁꯨꯕꯅꯤꯅ ꯅꯣꯇꯤꯐꯤꯀꯦꯁꯟ ꯆꯠꯂꯝꯗꯧ ꯃꯥꯟꯗ꯭ꯔꯦ ꯅꯣꯇꯤꯐꯤꯀꯦꯁꯟꯁꯦ ꯅꯣꯡꯃꯗꯒ ꯚꯤꯗꯤꯑꯣ 2-3ꯒ ꯊꯥꯒꯠꯄꯁꯦ ꯅꯣꯇꯤꯐꯤꯀꯦꯁꯟꯁꯦ ꯌꯧꯗꯦꯕ ꯆꯠꯇꯦꯕ ꯑꯍꯥꯟꯕ ꯊꯥꯒꯠꯄꯗꯒꯨꯝꯕꯒꯗꯤ ꯈꯔ ꯆꯠꯂꯁꯨ ꯑꯗꯨꯅ ꯅꯣꯇꯤꯐꯤꯀꯦꯁꯟꯒꯤ ꯋꯥꯁꯤꯗꯤ ꯑꯩꯅ ꯃꯌꯥꯝꯗꯁꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯕꯗ ꯂꯥꯏꯛ ꯆꯦꯅꯦꯜ ꯁꯕꯁꯀ꯭ꯔꯥꯏꯕꯗ ꯊꯝꯕꯤꯔꯒꯗꯤ ꯅꯣꯇꯤꯐꯤꯀꯦꯁꯟꯁꯦ ꯂꯥꯛꯇꯣꯏꯅꯦꯕ ꯑꯗꯣ ꯑꯣꯜꯗ ꯊꯝꯅ ꯂꯥꯛꯇꯕꯁꯨ ꯃꯌꯥꯝ ꯌꯥꯎꯕꯅꯦꯕꯀꯣ ꯑꯗꯨꯅ ꯅꯣꯇꯤꯐꯤꯀꯦꯁꯟ ꯆꯠꯄꯒꯤ ꯃꯇꯥꯡꯁꯤꯗꯤ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯃꯌꯥꯝꯅ ꯑꯗꯨꯝ ꯂꯥꯏꯚ ꯌꯥꯎꯕꯤꯕ ꯆꯪꯕꯤꯕ ꯃꯌꯥꯝꯅ ꯁꯦꯇꯔꯗꯦ ꯁꯟꯗꯦ ꯈꯨꯗꯤꯡꯒꯤ ꯊꯥꯏ ꯍꯥꯏꯅ ꯈꯪꯕꯤꯔꯒ ꯑꯗꯨꯝ ꯁꯦꯇꯔꯗꯦ ꯁꯟꯗꯦꯗ ꯅꯨꯃꯤꯗꯥꯡ ꯁꯨꯃꯥꯏꯅ ꯄꯨꯡ 7:30 10 ꯇꯥꯔꯛꯄ ꯃꯇꯝꯗ ꯆꯪꯕꯤꯔꯛꯄ ꯑꯗꯨ ꯃꯉꯥꯏꯅ ꯑꯗꯨ ꯃꯉꯥꯏ Redmi 15 5G कम ब्रो है Realme 15 5G दो सहीदुर कनोने फोन दुबुदी अदुम फैको डिजाइन सु फजई ममल सु दुबु लुपा 35 मुकी रेंज तु दैदा फोन दुदी लैबे याबोदी ओय अदो अइना याम का हेना मदुना ख्वाइ फरे 35 गी रेंज ता मदुना ख्वाइ फबा फोन नेदी हाइनिंगदे सागी अपामबगी मखा मदि याम पोन बने बुको अदो अइना सुम येंबदा मागी स्पेसिफिकेशन सिंगा दुदी अदुम फन उई मागी सेंसर गदो सोनी गी LYT सेंसर बुदी हापे अदो खतंग वीक ओइबा सेंसर नि LYT 500 ला कनो मोइ की बने बुको अदुगा मागी कैमरा दु मतम खर ले कांदा सेंगक्तबगी प्रॉब्लम से सुमाइना लेगली अदुगा हुजिक्ति अइना सुम उबदा फेसबुक तगा अदुम करम स्टोर नो खंगदे ममिंगदी कावरे स्टोर खरना याम फबा अंदर अनोबो लॉन्च तौबुदुनी खतपदुनी कायनेगा फेसबुक तगा इदा वीडियो मैम मोइ एडवर्टाइज तौबो उई को मोइना अदु प्रमोट तौबो उई अदुना प्रमोट तौबुदु मोइना हाइबा खतपा अदु मयाम थाजरगा फाता फरमदोबो मालगा लेनाबसु मैम यावमनी लेसु लेरमनी को अदो ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯃꯗꯨ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯃꯥꯅ ꯈ꯭ꯋꯥꯏ ꯐꯕ ꯐꯣꯟ ꯑꯃꯗꯤ ꯅꯠꯇꯦ 35ꯒꯤ ꯆꯥꯡꯁꯤꯗ ꯃꯉꯣꯟꯗ ꯍꯦꯟꯅ ꯐꯕ ꯐꯣꯟ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯍꯥꯏꯇꯥꯔꯦ नेटवर्क से कैमतदी प्रॉब्लम तौदब्रा लेतब्रा अइना ngang से सैदुर फजन मयेक सेंगना ताब्रा यामबसु कमेंट अमतंग तौसनबिरो आई नेटवर्क यादबगी तत्लुबदुना आई होजिक थारिबा लाइव सिसु अइना ngang से मयाना तादिबा तादब्रा मयेक सेंगना तारिबा तादब्रा आई कैमता खंगद्रबने आई नाकंदा होजिक आई फोन अमा आईगी अनि फोन अनि सुरमबनेबको फोन अनि सुरमबदुसु आईगी फोन दो नाकंदा अमा लेबदा इन लाइव तो आईगी थाना सोम नाकंदा नेट से याद्रे हाइरे नेट से याद्रे हाइरे मसी कई तौबनी कई उपाय लेके आइबो नेट से उपाय लेत्रगदी आई ngarang nahan dai su mamang dai khandi khalle hojik se kitang yarba yadraba comment amtang tausen biro aina haining se hairaga mayam nu taramdragadi kanaroi are mata to ne duna aina ngang se taribra tadibra se simtang mek sengna tai tadi dum tang comment tausen biro sai dur amtang comment amtang iso tauselo ne flipkart gi bim blende se karam kandai hodoi no ne yamna su hangi फ्लिपकार्ट की बिग मिलियन डे सेल से हंड्रेड की सेप्टेम्बर डेट 20 की मतुंग ददी ओइरनी 25 साइड ओइदो माले औखंदा अदो 23 25 साइड ओइदनी एबा यामना फास्ट वीक तगदी लाओय हंदा फास्ट वीक आय हजि फास्ट वीक दि लोइब लोइदना को हंदा की 15 20 साइड मनुंग ददी लाओय कबो कबो यारे नेट आय अदो मयाम अतैसु को अइना ngang से फजना मयेक सेंगना तारगदी तायेना कमेंट अमम तंग तौसनबिरो अइना हाइदोरिबा पोचे हाइरगा मयामना मु तारमद्रगदी अइंगोंदसु मु हंजनजना हाइनरनी मयाम नसु मु चप चप तौरकांदा ताब नुआइतबदो अदुदो तौदनबा हाइतारे ताय है यामना ताय है हाइबिरे फरे अदो याम अइना खल्लिसे ngसाइगी
ꯅꯦꯠꯁꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕꯀꯣ ꯃꯃꯥꯡ ꯍꯞꯇꯥ ꯑꯃꯅꯤꯁꯨ ꯃꯃꯥꯡ ꯍꯞꯇꯥꯗꯁꯨ ꯂꯥꯏꯚꯁꯦ ꯐꯖꯅ ꯊꯥꯍꯧꯗ꯭ꯔꯦ ꯅꯦꯠꯁꯦ ꯅꯨꯡꯉꯥꯏꯇꯕꯒꯤ ꯑꯗꯨꯝ ꯊꯥꯔꯒꯁꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯏ ꯇꯥꯗꯦ ꯇꯧꯕꯗꯩ ꯑꯃꯨꯛ ꯂꯣꯏꯁꯟꯈ꯭ꯔꯦ ꯑꯗꯨꯝ ꯊꯥꯗ꯭ꯔꯦ ꯑꯗꯒꯤ ꯍꯧꯖꯤꯛꯁꯤ ꯃꯌꯥꯝꯅꯁꯨ ꯀꯣꯏꯁꯟ ꯍꯪꯕꯁꯦ ꯈꯔꯗꯤ ꯑꯗꯨꯝ ꯂꯥꯏꯚꯁꯦ ꯑꯗꯨꯝ ꯌꯥꯎꯕ ꯀꯥꯡꯕꯨ ꯈꯔ ꯑꯃꯗꯤ ꯑꯗꯨꯝ ꯂꯥꯏꯚꯁꯦ ꯌꯥꯎꯋꯦ ꯑꯗꯨꯒ ꯂꯥꯏꯚꯁꯦ ꯂꯣꯏꯈ꯭ꯔꯀꯥꯟꯗꯀꯣ ꯂꯥꯏꯚꯁꯦ ꯄꯨꯔꯥ ꯂꯣꯏꯈ꯭ꯔꯦ ꯂꯥꯏꯚꯁꯤ ꯚꯤꯗꯤꯑꯣ ꯑꯣꯏꯅꯗꯤ ꯂꯩꯍꯧꯋꯤꯗꯅ ꯌꯨꯇ꯭ꯌꯨꯕꯇ ꯑꯗꯨꯗ ꯊꯦꯡꯅꯔꯀꯥꯟꯗ ꯑꯩ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯥꯏꯚ ꯇꯧꯔꯤꯕ ꯃꯥꯟꯗꯅ ꯃꯌꯥꯝꯅꯗꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯥꯏꯚ ꯅꯠꯅꯤ ꯂꯥꯏꯚ ꯅꯠꯇꯦ ꯑꯗꯨ ꯈꯪꯕꯒꯤ ꯇꯧꯔꯤꯔꯥ ꯅꯠꯇ꯭ꯔꯒ ꯈꯪꯗꯕꯤꯗ ꯇꯧꯔꯤꯔꯥ ꯈꯪꯅ ꯑꯗꯨꯝ ꯀꯃꯦꯟ ꯇꯧꯔꯛꯏꯔꯥ ꯈꯪꯗꯦꯕ ꯑꯗꯨꯒꯤ ꯂꯥꯏꯚꯀꯤ ꯚꯤꯗꯤꯑꯣꯗꯨꯗ ꯀꯃꯦꯟ ꯌꯥꯝ ꯂꯥꯛꯑꯦ ꯀꯣꯏꯁꯟ ꯌꯥꯝ ꯍꯪꯉꯛꯑꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯑꯃꯨꯛ ꯈꯜꯂꯛꯏꯁꯤꯅ ꯅꯦꯠꯋꯥꯛꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯄꯠ 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 ꯇꯠꯄꯒꯤ ꯇꯥꯏꯞꯇ ꯇꯧꯔꯒꯗꯤ ꯅꯦꯠꯋꯥꯛꯁꯦ ꯑꯩꯅ ꯑꯃꯨꯛ ꯈꯜꯂꯛꯏꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯀꯣꯏꯁꯟ ꯑꯟꯁꯔ ꯁꯦꯔꯤꯁꯇꯣ ꯃꯌꯥꯝꯅ ꯀꯣꯏꯁꯟ ꯍꯪꯉꯛꯄꯗꯣ ꯑꯩꯅ ꯀꯣꯏꯁꯟꯗꯣ ꯑꯃꯨꯛ ꯂꯧꯈꯠꯆꯔꯒ ꯀꯣꯏꯁꯟ ꯈꯟꯒꯠꯂꯒ ꯀꯣꯏꯁꯟ 5-10 ꯈꯟꯒꯠꯂꯒ ꯑꯗꯨꯒꯤ ꯀꯣꯏꯁꯟꯁꯤꯡꯗꯨꯒꯤ ꯑꯟꯁꯔ ꯄꯤꯕꯒꯤ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯑꯗꯨꯝ ꯁꯇꯔꯗꯦ ꯅꯨꯃꯤꯠꯇꯔ ꯁꯟꯗꯦ ꯅꯨꯃꯤꯠꯅꯗꯤ ꯐꯗꯧ ꯃꯥꯜꯂꯦ ꯁꯇꯔꯗꯦ ꯅꯨꯃꯤꯠꯇ ꯅꯝꯃꯒ ꯁꯟꯗꯦꯗ ꯊꯥꯒꯠꯂꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯊꯥꯒꯠꯂꯁꯤꯔꯥ ꯍꯥꯏꯅ ꯑꯩ ꯈꯟꯒꯠꯂꯛꯑꯦ ꯍꯥꯏꯇꯥꯔꯦ ꯂꯥꯏꯚꯁꯨ ꯑꯗꯨꯝ ꯃꯔꯛ ꯃꯔꯛꯇꯕꯨꯗꯤ ꯇꯧꯕꯀꯣ ꯅꯠꯇ꯭ꯔꯗꯤ ꯍꯧꯖꯤꯛ ꯁꯨꯃꯥꯏꯅ ꯂꯥꯏꯚ ꯑꯗꯨꯝ ꯇꯧꯕꯁꯦ ꯑꯩ ꯃꯇꯝ ꯈꯔꯗꯤ ꯁꯣꯏꯗꯅ ꯑꯩ ꯁꯤꯗꯩꯁꯤꯗ ꯂꯩꯈꯤꯅꯦꯕ ꯍꯥꯏꯕꯗꯤ ꯑꯩ ꯁꯤ ꯃꯐꯝ ꯊꯥꯗꯣꯛꯑꯒ ꯆꯠꯄꯗꯨꯗꯤ ꯍꯦꯛꯇ ꯍꯌꯦꯡ ꯍꯦꯛꯇ ꯆꯠꯄꯗꯨꯗꯤ ꯌꯥꯗꯕꯅꯤꯅ ꯑꯩ ꯃꯇꯝ ꯈꯔꯗꯤ ꯂꯩꯈꯤꯅꯤ ꯑꯗꯣ ꯁꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯈꯩ ꯑꯩꯉꯣꯟꯗ ꯅꯦꯠꯋꯥꯔꯛꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯂꯩꯔꯒꯗꯤ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯌꯦꯡꯕꯗ ꯑꯗꯨꯝ ꯍꯞꯇꯥ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯇꯧꯔꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏ ꯑꯩꯉꯣꯟꯗꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯣ ꯑꯩ ꯋꯥꯏ ꯐꯥꯏ ꯍꯧꯖꯤꯛ ꯂꯧꯁꯤꯟꯕꯕꯨꯗꯤ ꯉꯝꯃꯦ ꯑꯗꯨꯕꯨ ꯑꯩ ꯑꯔꯦꯝꯕꯗ ꯃꯗꯨ ꯑꯩꯉꯣꯟꯗ ꯀꯥꯟꯅꯗꯕ ꯑꯦꯛꯁꯄꯦꯟꯗꯤꯆꯔ ꯑꯃ ꯑꯣꯏꯔꯅꯦꯅꯀꯣ ꯑꯩ ꯇꯧꯅꯤꯡꯗꯕꯩ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯑꯗꯨ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯗꯨꯒꯤ ꯑꯩꯁꯦ ꯂꯧꯁꯟꯗ ꯂꯩꯔꯦ ꯑꯗꯨꯅ ꯈꯤꯇꯪ ꯃꯇꯝ ꯈꯔꯗꯪꯗꯤ ꯃꯌꯥꯝꯁꯦ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯇꯧꯔꯀꯥꯟꯗ ꯈꯥꯡꯃꯤꯟꯅꯁꯤꯅ ꯑꯩ ꯈꯟꯕ ꯑꯃ ꯂꯩ ꯑꯗꯨ ꯃꯌꯥꯝꯒꯤ ꯃꯣꯠꯅꯦ ꯃꯌꯥꯝꯅ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯨꯅ ꯑꯣꯏꯅ ꯇꯧꯕꯅ ꯐꯅꯤ ꯅꯠꯇ꯭ꯔꯒ ꯂꯥꯏꯚꯇ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯈꯤꯁꯤ ꯍꯥꯏꯔꯒꯁꯨ ꯀꯃꯦꯟ ꯑꯗꯨꯝ ꯇꯧꯁꯟꯕꯤꯌꯣ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯤꯇꯝꯖꯤꯠ ꯂꯩꯁ꯭ꯔꯝꯅ ꯀꯥꯏꯗ ꯂꯩꯔꯤꯕꯣ ꯍꯥꯏꯌꯦ ꯄ꯭ꯔꯤꯇꯝꯖꯤꯠ ꯑꯩꯁꯦ ꯗꯥꯏꯔꯦꯛ ꯑꯩꯅ ꯂꯩꯔꯤꯕ ꯖꯒꯥꯁꯤꯗꯤ ꯑꯩ ꯍꯥꯏꯗꯣꯛꯑꯔꯣꯏꯒꯦ ꯑꯗꯣ ꯑꯩ ꯃꯅꯤꯄꯨꯔ ꯃꯅꯨꯡꯗꯗꯤ ꯂꯩꯇꯦ ꯍꯧꯖꯤꯛꯁꯦ ꯑꯩ ꯈꯔ ꯃꯅꯤꯄꯨꯔ ꯃꯄꯥꯟꯗ ꯂꯩ ꯑꯩꯅ ꯂꯩꯔꯤꯁꯦꯀꯣ ꯍꯥꯏꯕꯗꯕꯨ ꯏꯀꯥꯏꯔꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯕꯗꯤ ꯏꯀꯥꯏꯔꯦ ꯍꯥꯏꯕ ꯌꯥꯗ꯭ꯔꯗꯤ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯗ ꯅꯦꯠꯋꯥꯛꯅ ꯃꯔꯣꯟ ꯑꯃ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯑꯁꯤꯒꯤ ꯑꯃꯨꯛ ꯏꯟꯗꯤꯌꯥꯒꯤ ꯇꯁꯦꯡꯅ ꯍꯥꯏꯔꯗꯤ ꯌꯥꯝ ꯆꯥꯎꯈꯠꯄ ꯁꯤꯇꯤꯅꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯆꯥꯎꯈꯠꯄ ꯁꯤꯇꯤ ꯑꯃꯈꯛꯅꯦ ꯑꯗꯣ ꯁꯤꯗ ꯅꯦꯠꯋꯥꯛꯀ ꯁꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯇꯕ ꯀꯥꯏꯁꯤꯗꯤ ꯑꯩꯒꯤ ꯌꯨꯝꯗꯣ ꯑꯩꯒꯤ ꯂꯋꯥꯏꯗꯣ ꯑꯩꯒꯤ ꯈꯨꯡꯒꯪꯗꯣ ꯑꯗꯨꯅ ꯍꯦꯟꯅ ꯅꯦꯠꯋꯥꯛ ꯅꯨꯡꯉꯥꯏꯕꯒꯤ ꯇꯥꯏꯞ ꯇꯧꯋꯦꯕ ꯑꯗꯨꯅ ꯑꯩꯁꯦ ꯍꯥꯏꯅꯤꯡꯗ꯭ꯔꯦ ꯍꯥꯏꯗꯤ ꯍꯥꯏꯔꯔꯣꯏꯒꯦ ꯆꯞ ꯆꯥꯕ ꯃꯐꯝꯗꯤ ꯑꯩ ꯃꯁꯤ ꯈꯤꯇꯪ ꯄꯔꯁꯣꯅꯦꯜ ꯁꯦꯟꯁꯤꯇꯤቭ ꯑꯣꯏꯕ ꯑꯗꯨꯝꯕꯨꯗꯤ ꯍꯥꯏꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩ ꯈꯤꯇꯪ ꯑꯩ ꯃꯌꯥꯝꯗ ꯑꯩ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯁꯤꯗ ꯁꯤ ꯇꯧꯔꯤ ꯑꯗꯣ ꯍꯥꯏꯗꯣꯛꯄ ꯌꯥꯕꯁꯨ ꯂꯩ ꯑꯗꯣ ꯑꯩ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯍꯥꯏꯗꯣꯛꯅꯤꯡꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯌꯥꯝꯅ ꯇꯥꯔꯒꯗꯤ ꯑꯩꯅ ꯉꯥꯡꯉꯤꯁꯦ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯔꯒꯗꯤ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛ ꯍꯪꯖꯈꯤꯕꯗꯣ ꯁꯨꯃꯥꯏꯅ ꯅꯦꯠꯋꯥꯛꯁꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇꯗꯅ ꯑꯩꯅ ꯉꯥꯡꯕꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯗꯒꯨꯝ ꯇꯧ ꯃꯌꯥꯝꯅꯁꯨ ꯀꯃꯦꯟ ꯄꯤꯔ ꯑꯩꯅ ꯄꯥꯎꯈꯨꯝ ꯄꯤꯕꯗ ꯇꯥꯗ꯭ꯔꯕꯅꯤꯅ ꯃꯌꯦꯛ ꯁꯦꯡꯅ ꯅꯨꯡꯉꯥꯏꯔꯔꯣꯏ ꯑꯗꯩꯗꯤ ꯑꯩꯅ ꯍꯪꯕ ꯈꯨꯝꯃꯛꯇ꯭ꯔꯦꯅꯁꯨ ꯅꯨꯡꯉꯥꯏꯇꯕ ꯑꯃꯁꯨ ꯄꯣꯛꯄꯁꯨ ꯌꯥꯏ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯑꯗꯣ ꯊꯣꯛꯇꯅꯕ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯃꯌꯥꯝꯅ ꯀꯃꯦꯟ ꯑꯣꯏꯅ ꯄꯤꯔꯛꯑꯒ ꯑꯩꯅ ꯚꯤꯗꯤꯑꯣꯗꯨꯗꯩ ꯀꯃꯦꯟꯗꯨ ꯂꯧꯈꯠꯂꯒ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯣ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯁꯦꯝꯕꯅ ꯐꯔꯕ꯭ꯔꯥ ꯍꯥꯏꯅ ꯑꯩ ꯃꯃꯥꯡꯉꯩꯗ ꯑꯩ ꯍꯥꯟꯅ ꯇꯧꯔꯝꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯀꯣꯏꯁꯟ ꯑꯟꯁꯔꯒꯤ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯇꯧꯔꯥ ꯁꯤꯔꯥ ꯍꯥꯏꯅ ꯑꯩ ꯈꯜꯂꯤ ꯑꯩꯗꯤ ꯍꯧꯖꯤꯛ ꯁꯦꯝꯁꯪꯒꯤ ꯐꯣꯟ ꯑꯃ ꯁꯤꯖꯤꯟꯅꯔꯤ ꯑꯩ ꯁꯤꯖꯤꯟꯅꯔꯤ ꯆꯍꯤ 2-3 ꯁꯨꯔꯦ S21 ꯐꯦꯟ ꯑꯦꯗꯤꯁꯟ ꯁꯤꯖꯤꯟꯅꯔꯤ ꯆꯍꯤ 2-3 ꯁꯨꯔꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯐꯣꯟꯁꯤꯕꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯃꯇꯝꯁꯤꯒ ꯈꯤꯇꯪ ꯑꯥꯎꯠꯗꯦꯇꯦꯠ ꯑꯣꯏꯕ ꯐꯣꯟ ꯑꯃꯗꯤ ꯑꯣꯏꯔꯦ ꯑꯗꯣ ꯕꯦꯇ꯭ꯔꯤ ꯈꯤꯇꯪ ꯈꯥꯡꯕ ꯋꯥꯠꯂꯦ ꯑꯗꯨ ꯃꯉꯥꯏ ꯑꯗꯨ ꯅꯨꯡꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯐꯣꯟ ꯂꯥꯏꯚꯇꯤ ꯑꯗꯨꯝ ꯇꯧꯁꯦ ꯏꯅꯥꯎ ꯃꯁꯤ ꯉꯥꯏꯕꯗ ꯌꯥꯝ ꯋꯥꯔꯤꯅꯦ ꯚꯤꯗꯤꯑꯣꯅ ꯍꯥꯟꯅꯒꯤ ꯑꯗꯨꯝ ꯇꯧꯁꯦ ꯍꯥꯏ ꯍꯣꯏ ꯏꯌꯥꯝꯕ ꯚꯤꯗꯤꯑꯣꯕꯨꯗꯤ ꯑꯩ ꯃꯃꯥꯡ ꯍꯞꯇꯥꯕꯨꯗꯤ ꯍꯟꯗꯛ ꯆꯠꯈꯤꯕ ꯍꯞꯇꯥꯗꯣ ꯑꯩ ꯊꯥꯒꯠꯍꯧꯗ꯭ꯔꯦ ꯑꯗꯨꯕꯨꯗꯤ ꯑꯩ ꯃꯌꯥꯝꯅꯁꯨ ꯉꯥꯏꯔꯝꯒꯅꯤꯅ ꯈꯜꯂꯦ ꯑꯗꯣ ꯚꯤꯗꯤꯑꯣꯗꯤ ꯅꯝꯃꯒ ꯂꯩꯔꯒ ꯑꯩ ꯊꯥꯒꯠꯄ ꯇꯥꯟꯖꯥꯁꯤ ꯏꯗꯤꯠ ꯇꯧꯕꯒꯤ ꯇꯥꯟꯖꯥꯁꯤ ꯈꯤꯇꯪ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯒꯗꯕꯗꯣ ꯑꯁꯣꯏ ꯑꯔꯥꯛ ꯌꯥꯎꯕꯗꯣ ꯀꯛꯄ ꯈꯣꯠꯄ ꯇꯧꯕꯗꯣ ꯇꯧꯒꯗꯕꯗꯣ ꯐꯪꯈꯤꯗ꯭ꯔꯦ ꯑꯗꯣ ꯉꯁꯤ ꯁꯦꯇꯔꯗꯦ ꯁꯟꯗꯦꯁꯤꯗꯩꯁꯤꯗ ꯇꯧꯔꯒ ꯑꯩ ꯍꯟꯗꯛꯀꯤ ꯂꯥꯛꯏꯕ ꯍꯞꯇꯥꯁꯤꯗꯕꯨꯗꯤ ꯁꯣꯏꯗꯅ ꯑꯃꯨꯛꯇꯤ ꯊꯥꯒꯠꯂꯛꯑꯅꯤ ꯑꯗꯨꯃꯁꯨ ꯂꯩꯔꯦ ꯑꯗꯨꯁꯨ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯉꯝꯗꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯁꯨ ꯑꯩꯉꯣꯟꯗꯗꯤ ꯌꯥꯝ ꯐꯖꯅ ꯊꯣꯛꯑꯦ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝꯅ ꯉꯥꯏꯕꯤꯔꯤꯕ ꯃꯌꯥꯝꯅ ꯌꯦꯡꯅꯤꯡꯉꯤꯕ ꯑꯗꯩ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯅ ꯁꯞꯄꯣꯔꯠ ꯇꯧꯔꯤꯉꯩꯁꯤꯗ ꯑꯩꯅ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯉꯝꯗꯕꯁꯤꯁꯨ ꯃꯁꯤ ꯑꯁꯣꯏꯕ ꯑꯃꯅꯤ ꯑꯗꯨꯕꯨ ꯑꯩ ꯃꯁꯤ ꯃꯌꯥꯝꯅ ꯑꯩꯒꯤ ꯐꯤꯕꯝꯁꯤ ꯀꯟꯗꯤꯁꯟꯁꯤꯗ ꯃꯁꯤ ꯀꯩ ꯍꯥꯏꯅꯤ ꯈꯤꯇꯪ ꯑꯗꯨꯒꯤ ꯋꯥꯔꯧꯕꯗꯨꯃꯗꯤ ꯊꯝꯕꯤꯔꯅꯨ ꯑꯗꯨꯒ ꯑꯩ ꯉꯝꯀꯥꯟꯗꯗꯤ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯊꯥꯒꯠꯅꯕꯗꯤ ꯍꯣꯠꯅꯔꯤ ꯑꯩ ꯂꯦꯞꯇꯅ ꯑꯗꯨ ꯍꯣꯠꯅꯅꯕꯗꯤ ꯃꯇꯝ ꯑꯩꯅ ꯍꯥꯏꯖꯕꯗꯣ ꯑꯩ ꯃꯇꯝ ꯈꯔꯗꯤ ꯂꯧꯈꯤꯒꯦ ꯃꯇꯝ ꯍꯥꯏꯕꯁꯦ ꯌꯥꯝ ꯁꯥꯡꯅꯗꯤ ꯂꯧꯔꯔꯣꯏꯀꯣ ꯃꯇꯝꯁꯦ ꯌꯥꯝ ꯁꯥꯡꯉꯔꯣꯏ ꯑꯩ ꯆꯞ ꯆꯥꯕ ꯃꯇꯝꯕꯨꯗꯤ ꯍꯥꯏꯗꯣꯛꯆꯔꯔꯣꯏꯒꯦ
ꯑꯗꯣ ꯃꯇꯝ ꯈꯔ ꯂꯧꯔꯀꯥꯟꯗ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯑꯩ ꯌꯨꯇ꯭ꯌꯨꯕꯁꯤꯗ ꯑꯣꯏꯅ ꯐꯖꯅ ꯃꯥꯏ ꯑꯣꯟꯁꯤꯜꯂꯒ ꯇꯧꯕ ꯌꯥꯕ ꯇꯥꯟꯖꯥꯗꯣ ꯂꯥꯛꯑꯦꯅ ꯑꯩꯅ ꯉꯥꯏꯔꯤꯕ ꯇꯥꯟꯖꯥꯁꯦ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯌꯥꯝꯅ ꯄꯥꯝꯃꯤꯕ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤꯗꯤ ꯊꯥꯒꯠꯄꯗꯤ ꯉꯝꯃꯣꯏ ꯑꯗꯨꯕꯨ ꯚꯤꯗꯤꯑꯣ ꯈꯔ ꯆꯥꯡ ꯅꯥꯏꯅ ꯑꯗꯨꯝ ꯚꯤꯗꯤꯑꯣ 2-3 ꯊꯥꯒꯠꯄ ꯍꯞꯇꯥ ꯑꯃꯗ ꯁꯦꯇꯔꯗꯦ ꯁꯟꯗꯦꯁꯨ ꯑꯗꯨꯝ ꯂꯥꯏꯚ ꯇꯧꯕ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯀꯣꯏꯁꯟ ꯑꯟꯁꯔꯒꯤ ꯚꯤꯗꯤꯑꯣ ꯁꯦꯔꯤꯁꯇꯣ ꯑꯗꯨꯁꯨ ꯑꯩ ꯍꯧꯔꯅꯤ ꯑꯗꯨ ꯃꯇꯝꯗꯨꯗꯗꯤ ꯑꯗꯨꯝꯐꯥꯎꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯧꯕꯗꯒꯤꯁꯨ ꯑꯁꯨꯛ ꯀꯨꯏꯕ ꯆꯍꯤ ꯀꯌꯥꯁꯨ ꯉꯥꯏꯃꯤꯟꯅꯔꯤ ꯋꯥꯃꯤꯟꯅꯔꯤꯀꯣ ꯑꯗꯨ ꯌꯦꯡꯉꯒ ꯆꯦꯅꯦꯜꯁꯦ ꯁꯞꯄꯣꯔꯠ ꯇꯧꯔꯒꯁꯨ ꯂꯥꯛꯏ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯇꯧꯔꯤ ꯑꯗꯨꯃꯥꯏꯅ ꯃꯇꯝ ꯈꯔꯗꯪꯒ ꯉꯥꯏꯃꯤꯟꯅꯈꯤꯁꯦ ꯑꯩꯁꯨ ꯉꯥꯏꯔꯤꯅꯦ ꯌꯥꯝ ꯋꯥꯅ ꯉꯥꯏꯔꯤꯅꯦ ꯑꯩꯁꯨ ꯃꯗꯨ ꯃꯇꯝꯗꯣ ꯌꯧꯕ ꯍꯥꯏꯅ ꯑꯩ ꯂꯥꯏ ꯈꯨꯔꯝꯃꯒ ꯉꯥꯏꯔꯤꯅꯦ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯈꯤꯇꯪ ꯉꯥꯏꯃꯤꯟꯅꯔꯁꯦ ꯑꯗꯨꯒ ꯍꯧꯔꯁꯦ 23rd ꯁꯦꯞꯇꯦꯝꯕꯔꯗꯒꯤ ꯕꯤꯛ ꯕꯤꯂꯤꯌꯟ ꯗꯦ ꯒꯤꯐ ꯍꯧꯔꯦꯅꯦ ꯕ꯭ꯔꯣ ꯍꯥꯏ ꯍꯣꯏ ꯍꯦꯔꯣꯐꯟ ꯍꯥꯏꯔꯛꯏ ꯆꯨꯝꯃꯦ 23rd ꯁꯦꯞꯇꯦꯝꯕꯔ ꯀꯩꯅꯣꯝ ꯑꯣꯏꯈꯤꯕꯅꯦ 25 ꯑꯗꯥꯏꯋꯥꯏꯗꯩ ꯑꯣꯏꯈꯤꯕꯅꯦ ꯍꯣꯏ ꯆꯨꯝꯃꯦ ꯕꯤꯛ ꯕꯤꯂꯤꯌꯟ ꯗꯦꯅ 23 ꯑꯗꯨꯒ ꯑꯦꯃꯥꯖꯣꯟꯁꯨ ꯑꯗꯥꯏꯋꯥꯏꯗꯒꯤ ꯂꯥꯁ ꯋꯤꯛ ꯑꯗꯥꯏꯗꯒꯤ ꯍꯧꯅꯦꯅꯀꯣ ꯂꯩꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯐꯣꯟ ꯂꯩꯒꯗꯕ ꯈꯣꯠꯇꯧꯕ ꯑꯗꯩꯗꯤ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯀꯤ ꯄꯣꯠ ꯂꯩꯗꯧꯕ ꯏꯚꯟ ꯑꯦꯅꯤ ꯄꯣꯠ ꯑꯣꯟꯂꯥꯏꯟꯗꯒꯤ ꯑꯦꯃꯥꯖꯣꯟ ꯐ꯭ꯂꯤꯞꯀꯥꯔꯠꯇꯒꯤ ꯆꯦꯟꯒꯦꯅ ꯈꯜꯂꯝꯕ ꯂꯩꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯑꯝꯇ ꯂꯩꯕꯤꯔꯨꯔꯅꯨ ꯍꯧꯖꯤꯛ ꯀꯔꯝꯕ ꯃꯃꯜ ꯀꯌꯥ ꯂꯨꯄꯥ ꯀꯌꯥ ꯄꯤꯔꯤꯒꯦꯗꯣ ꯅꯣꯠ ꯇꯧꯁꯟꯕꯤꯔꯣ ꯍꯥꯏꯕꯗꯤ ꯀꯥꯔꯠꯇ ꯍꯥꯞꯆ ꯊꯝꯕꯤꯔꯣ ꯄꯣꯠꯇꯨꯁꯨ ꯑꯗꯨꯒ ꯂꯨꯄꯥ 500 ꯄꯤꯈꯤꯕꯅꯤ 400 ꯄꯤꯈꯤꯕꯅꯦ ꯑꯗꯨ ꯅꯤꯡꯁꯤꯡꯉꯒ ꯂꯩꯕꯤꯌꯣ ꯁꯦꯜ ꯂꯥꯛꯄ ꯃꯇꯝꯗ ꯂꯩꯕꯤꯔꯣ ꯑꯣꯐꯔ ꯂꯥꯛꯑꯒꯗꯤ ꯁꯦꯜꯅꯤ ꯑꯣꯐꯔꯅꯤ ꯍꯥꯏꯔꯒ 1 piece only 2 piece only left ꯀꯥꯏꯅ ꯍꯥꯏꯔꯒ ꯑꯗꯨꯒ ꯃꯃꯜꯅ 500 ꯄꯤꯔꯝꯕꯗ 550ꯗꯒꯤ ꯍꯦꯛ ꯌꯣꯜꯂꯛꯄꯁꯨ ꯌꯥꯎꯕꯅꯤ ꯍꯦꯟꯒꯠꯅ ꯌꯣꯜꯂꯛꯄꯁꯨ ꯌꯥꯎꯕꯅꯤ ꯑꯗꯨꯒꯨꯝꯕꯗꯣ ꯈꯔ ꯆꯦꯛꯁꯟꯅ ꯌꯦꯡꯕꯤꯔꯣ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩ ꯚꯤꯗꯤꯑꯣ ꯑꯃꯗꯤ ꯁꯦꯝꯃꯦ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗ ꯑꯩ ꯍꯟꯗꯛ ꯍꯞꯇꯥꯁꯦ ꯁꯣꯏꯗꯅ ꯊꯥꯒꯠꯂꯛꯀꯅꯤ ꯑꯗꯨ ꯚꯤꯗꯤꯑꯣꯗꯨꯁꯨ ꯃꯌꯥꯝ ꯉꯥꯏꯕꯤꯔꯝꯃꯣ ꯑꯗꯨꯗ ꯑꯩꯅ ꯐꯖ ꯐꯖꯕ ꯄꯣꯏꯟ ꯈꯔ ꯑꯗꯨꯝ ꯅꯣꯔꯃꯦꯜ ꯃꯌꯥꯝꯅ ꯈꯪꯅꯕ ꯄꯣꯏꯟ ꯈꯔꯗꯤ ꯑꯗꯨꯝ ꯑꯩ ꯁꯨꯝ ꯄꯟꯈꯤꯕꯅꯦ ꯑꯩꯅ ꯈꯜꯂꯦ ꯑꯩꯒꯤ ꯐꯣꯟꯁꯦ ꯄꯣꯀꯣ M6ꯅꯤ 5G ꯄ꯭ꯔꯣ ꯅꯦꯠ ꯌꯥꯗꯕ ꯁꯤꯒꯒꯤ ꯀꯔꯤꯅꯣ ꯕ꯭ꯔꯣ ꯍꯥꯏ ꯅꯦꯠ ꯌꯥꯗ꯭ꯔꯤꯕꯁꯦ 5Gꯒꯤ ꯅꯦꯠꯋꯥर्ꯛ ꯌꯥꯗ꯭ꯔꯤ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯐꯣꯟ ꯑꯃ ꯁꯩꯗꯨꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏꯒꯤ ꯐꯣꯟ ꯈꯨꯗꯤꯡꯃꯛꯁꯦ ꯑꯦꯅꯤ ꯐꯣꯟ ꯐꯣꯟꯁꯦ ꯀꯝꯄꯅꯤꯅ ꯂꯣꯟꯆ ꯇꯧꯕ ꯃꯇꯝꯗ 5G ꯁꯞꯄꯣꯔꯠ ꯇꯧꯏꯗꯤ ꯍꯥꯏꯒꯅꯦꯕꯀꯣ ꯑꯗꯣ 5Gꯒꯤ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗꯁꯨ ꯌꯥꯝ ꯄꯟꯈꯤꯕꯗꯣ 5Gꯒꯤ ꯕꯦꯟꯁꯦ ꯀꯌా ꯁꯞꯄꯣꯔꯠ ꯇꯧꯔꯤꯅꯣ ꯕꯦꯟ ꯃꯔꯤꯈꯛ ꯁꯞꯄꯣꯔꯠ ꯇꯧꯕ ꯌꯥꯎꯏ N70 79 ꯀꯥꯏꯅꯀꯣ ꯑꯗꯩꯗꯤ 12 ꯇꯧꯕ ꯌꯥꯎꯏ 13 ꯁꯞꯄꯣꯔꯠ ꯇꯧꯕ ꯌꯥꯎꯏ ꯑꯗꯨꯅ ꯐꯣꯟꯗꯨꯗ 5Gꯒꯤ ꯕꯦꯟ ꯀꯌꯥꯝ ꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯔꯤꯒꯦ ꯁꯤꯁꯨ ꯌꯦꯡꯒꯗꯕꯅꯦꯕ ꯑꯗꯣ 5Gꯒꯤ ꯕꯦꯟ ꯃꯔꯤꯈꯛ ꯁꯞꯄꯣꯔꯠ ꯇꯧꯔꯝ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦꯔꯤꯌꯥꯗ ꯁꯤꯖꯤꯟꯅꯔꯤꯕ ꯅꯠꯇ꯭ꯔꯒ ꯄꯥꯔꯇꯤꯀꯨꯂꯔ ꯀꯝꯄꯅꯤꯗꯨꯅ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯖꯤꯑꯣꯅ ꯅꯠꯇ꯭ꯔꯒ ꯑꯦꯌꯥꯔꯇꯦꯜꯅ ꯁꯤꯖꯤꯟꯅꯔꯤꯕ ꯕꯦꯟꯗꯨꯒ ꯑꯩꯒꯤ ꯐꯣꯟꯗ ꯌꯥꯎꯔꯤꯕ ꯕꯦꯟꯗꯨꯒ ꯆꯥꯟꯅꯔꯝꯗ꯭ꯔꯒꯗꯤ 5Gꯒꯤ ꯅꯦꯠꯋꯥꯛꯇꯣ ꯅꯨꯡꯉꯥꯏꯔꯣꯏꯗꯣꯏꯅꯦꯕ ꯁꯤꯖꯤꯟꯅꯕ ꯌꯥꯔꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯐꯣꯟꯁꯦ ꯂꯩꯕ ꯃꯇꯝꯗ 5G ꯁꯞꯄꯣꯔꯠ ꯇꯧꯏ ꯍꯥꯏꯕ ꯈꯛꯇꯪ ꯌꯦꯡꯕ ꯅꯠꯇꯕ 5Gꯒꯤ ꯕꯦꯟ ꯀꯌꯥꯝ ꯌꯥꯝꯅ ꯌꯥꯎꯔꯤꯒꯦꯁꯦ ꯑꯌꯥꯝꯕꯅꯗꯤ ꯑꯦꯟꯇ꯭ꯔꯤ ꯂꯦꯚꯦꯜ ꯕꯖꯦꯠ ꯂꯦꯚꯦꯜ ꯐꯣꯟꯗꯗꯤ ꯌꯥꯝꯁꯨ ꯌꯥꯎꯒꯟꯗꯦ 7-9 ꯌꯥꯎꯋꯦ ꯑꯗꯨꯒ ꯈꯔ ꯇꯥꯡꯈ꯭ꯔꯒ 25-30 ꯑꯗꯩ ꯐ꯭ꯂꯦꯛꯁꯤꯞꯀꯨꯝꯕꯗꯗꯤ ꯂꯣꯏ ꯁꯨꯅꯕ ꯌꯥꯎꯔꯦꯗꯅꯀꯣ ꯑꯗꯨꯁꯨ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯇꯥꯔꯦ ꯑꯩꯁꯨ ꯕ꯭ꯔꯣꯅ ꯔꯤꯀꯃꯦꯟ ꯇꯧꯈꯤꯕꯗ S23 ꯐꯦꯟ एडिशन लौरे ममांगे बिग बिलियन डे सेल 32K 256GB है ओ मदुगे फोन दो लुपा लिसिंग कुंथानी तो है याम पारे सेल बिग बिलियन डे सेल दा हदक हदक पुदे मुक सही अमा मुक कुइरा बनिना सही अमा मुक जोंधरा बनिना नो वर्जन म्याम लाखर 25 फैन एडिशन सु लाखर दना को ममन बुदी होंदरा अमनी अदोय तारगसु होसिक सु दुम सिनाबे याबा फोन अमा ओइरे आइना सिनाइसे 21 नि अदो 23 हाइदो यामना चाही अनि से अनि जेनरेशन मतुंगी नुगाइना दुम सिनारमगनी खल्लेको अदो फोन दि तुम सैमसंग के फोन जे आई सानासु पाइरे आई खंगी सिनाबे नुगाइ UI यूजर एक्सपीरियंस के अदो मोगी बैटरी से खरा पिकपदो अदो अदुंबगी बैटरी कितंग खांगबा अदो ꯑꯩꯅ ꯁꯤꯖꯤꯟꯅꯔꯤꯕ ꯁꯨꯃꯥꯏꯅ ꯁꯤꯖꯤꯟꯅꯗꯕꯤꯗ ꯀꯅꯥꯒꯨꯝꯕ ꯅꯣꯔꯃꯦꯜ ꯌꯨꯖꯔ ꯑꯃ ꯑꯣꯏꯇꯥꯔꯗꯤ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯗꯨꯝ ꯆꯠꯄꯅꯦ ꯑꯩꯗꯤ ꯈꯔ ꯐꯣꯟꯁꯦ ꯈꯨꯠ ꯈꯔ ꯂꯦꯡꯒꯜꯂꯤ ꯈꯨꯠ ꯈꯔ ꯃꯦꯠꯀꯜꯂꯤ ꯒꯦꯝ ꯁꯥꯟꯅꯗ꯭ꯔꯁꯨ ꯀꯩ ꯑꯗꯨꯝ ꯈꯔ ꯌꯦꯡꯗꯅ ꯈꯣꯠꯇꯅ ꯑꯣꯠꯇꯅ ꯂꯩꯕꯒꯤ ꯕꯦꯇ꯭ꯔꯤꯁꯦ ꯅꯨꯃꯤꯠ ꯆꯨꯞꯄꯕꯨꯗꯤ ꯆꯠꯄ ꯉꯝꯗꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕꯗꯤ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯕ꯭ꯔꯣ OnePlus की 2025 की मनुंग दलाइबा अफबा अमता सजेस्ट तौबिरो हाय लुपा लिसिंग कुन मंगा फाव मनुंग दलाइबा हुजिक फाव दा सजेस्ट तौबा याबा अफबा फोन हाय तादि OnePlus के Note CE5 नतना लाइते लाइव की नुंगाइबसु लइए ब्रो मसंग ngasai hangjekiba question do pakhum pibiro hai ngasai hangjekiba somi gi question do ngasai hangibdo ai taseng na kawre amtanga question do isen biro ai soidana pakhum pijarake network se yaringe de ko mayam su comment option biro ngasai network ya dum tatlure hoji amu yara kaduira yaroiduira tamnam ponde khangdi ko network ke thaba ai ꯃꯤꯅ ꯎꯕꯁꯨ ꯅꯠꯇꯦ ꯃꯤꯅ ꯎꯕ ꯇꯣꯇꯤ ꯄꯥꯏꯞꯇ ꯏꯁꯤꯡ ꯂꯥꯛꯄ ꯑꯗꯨꯃꯥꯏꯅ ꯏꯁ ꯂꯥꯛꯏ ꯇꯠꯈꯤꯗꯣꯔꯦ ꯑꯗꯨ ꯈꯪꯕ ꯑꯣꯏꯔꯗꯤ ꯐꯕ ꯑꯗꯨꯁꯨ ꯅꯠꯇꯕꯅꯤꯅ ꯀꯩꯅꯣꯅꯤ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯕ꯭ꯔꯣ 17 ꯄ꯭ꯔꯣꯅ ꯐꯒꯗ꯭ꯔꯥ 16 ꯄ꯭ꯔꯣꯅ ꯐꯒꯗ꯭ꯔꯥ 13 ꯗꯩ ꯑꯞꯒ꯭ꯔꯦꯗ ꯇꯧꯒꯦ ꯇꯧꯕꯅꯤ ꯍꯥꯏ ꯌꯨꯖꯔ 1 to 3 ꯗ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ 17 ꯄ꯭ꯔꯣꯁꯦ ꯃꯥꯒꯤ ꯂꯤꯛ ꯑꯣꯏꯕ ꯔꯤꯃꯔ
haitare ko mai specification khara budi dum tab phange koina kari kari working design ge sudum lik ure ko adu officially launch tawra kanda koige magi maunde yaure ba specification sing je kari kari no haiba se phajana khangdu kanda ani du compare tawra kanda laibana de muk su phani aduga ai wakanda 17 pro mak leidraga su budget ni ma soidana maki 1 lakh plus la ani dana ko ado adom na effort obu ngamagadi am fare ado dum maman su khara dum hongba budget affordable su oi hoba aduga mamangi generation oi ga su yam phajana sinaba ya ba phone hai tar ga 16 pro su dum leiba ya ba sinaba phone di oi green line di la oi da not si to hai green line gi problem si di ko la oi hai ba su ngamde la kani hai ba su yade adu bo lakti la oi na maximum di khali han mamangai da phone khara da model khara da dugi green line problem lai gi baduna issue lai gi baduna mayamna OnePlus se pamna da usina maram orga moisu masi kamaina fix to sige ana tawraga moisu launch tawra ini adu hujikti ta de in case lerak patar ga su masi loina makta laini hebe ade khoi ani cham manana OnePlus Nord C5 lebina matam daw ya de engon da lak posu ko na tra no da lak posu adu bu lak matam da company na dum bal sing du de service center sing da local ga moina fix to ya ba ga na tawe phone replacement to bu bau da yawe aduna adu gi problem di thoina khalunu hai tare like kitang yaman se online dai siga like ka chan ichan jana dre hai amana so hoi mayam yengi bisi mi tarani thoi aina yeng bodo hoji mi time thoi ui like masing mi ohum katang number male aduna mayam amam tang like namsen bira di mi tarani thoi che like train thoi adum layu ai aina khalle adum mayam namsen biro 25 to 28k fau gi average da leiba afaba phone amta hai biu hai so mina hai do lupa lising ku ni pan fau gi chang asida isda afaba phone hai tar gadi hoji hoji se ko OnePlus ki Note CE sorry OnePlus Note 5 to OnePlus Note 5 to lupa lising kun thagi range ta phangbane adugi phone do card ta hapchala ngaira leibiro andaki tang kulum doi degi hodori ba Flipkart ge big billion day sales da kunthra do card offer ga hap ta de lupa lising kuntaruk kunmanga kuntaruk to soidana phangani adugi phone do lupa lising kunmanga kuntaruk ta leiba je khwai degi phaba phone ne haibe yare aduna overall magi performance camera battery ada user experience adu me am da yeng matam da even design da yeng su ko OnePlus Note 5 to leiba yai palising ku thagi manung da hojik phau to khwai de phaba phone ne suggest tawri ba phone amani aduna September tha sida lakadori sales da laiho matam da card discount kumba yauraga su adum lupa lising kun manga dai da kuntar dai da fangani card discount yauraga su kun tha piro phone da lupa lising kun tare kun pan se soidana adum lai fangada ba phone aman mayam haiju haibane thauba ko tan dana ba ko haibagi wabuti nate mayam su like option biro duga share to ba yaba leiraga di share to view video yeng matam da so ado haide aisu wang ai mayam mayam gi interest mayam wari sana ba aisu nungudi nungai bu ko adu nungai bu duna bu aisu live thari ni adu bo chak ka cha da nei wang ai pham ga sai na nga leje mayam wari sana ning ba do gi puning thogat bi ba hai tare ko encourage to bi bo ina like amam namjin bi bodi thoina kari mang kari hai ni mayam da su kai su mang ba kai kemta mangja ba lai tabani na like amam tang yeng mayam da like amam tang namjin bi o duga share to bo khot pa video yeng um tam da share to bi ba dum ba du aina request ni hai tare masi forcefully to da ya de hai bidina de mayam nu shi bi ra ga de to bi hai tare aijo asik live sing mayam wari sana ning bai iru result oi baga pham ga sa da live han to lai ni si horen live se loi ra ga da ta mu sa du ni do lam ba dum phau ga lai Samsung Fan Edition 20 FE23 do 25 da fange fangadi OnePlus E5 ka karam mana fani hai adu ita di yamba ID camera gumba the overall experience gumba yengta idea du Samsung Fan Edition 23 duna mo hena fani hai na hainin hai tare Motorola si kamai to ba tawige bro hai Motorola si yam phai Motorola se company oina consider to na taba ko Motorola company che phabrai hang ba na taba Motorola ge ano lo rai to lo so rai bo phone sing se hojiki matam sida moi je affordable oiba range ta samna hai kan lupa lising kun kun manga kontra sai bogi manung sida kontra manga maximum sai bogi manung sida mayam na pina da specification hai tare camera su dum phajan ba battery su dum phajan ba design su phajan ba adagi moi ke one Motorola ge phai de phari se moi ge stock Android ka mana ba du gumba makhal gi yamna smooth oiba ke hai ni software package sama su pi ri ba ko adu dana Motorola se afaba phone singi manung chal hai ba tare lupa lising tra wa de na ko manga kontra sai bogi manung sida sida handak ki big billion de da 25 ka da fangle haine fanglani haine hai yam ba hoi phangba yai 25 mang yau da so dai gi range su da phang pa yai maram di ma je chahi ani mu ki mamang gi generation ore hoji di fan edition 25 su thokre aduga magi price to matam mamang da lupa lising kun thani 35 da phang gi bani na ko
lupa lising ahum mari di at least soidana tarakane ba ko mamang sahi amagi generation mamang na aduna adum ba phangba yai dai da soidana Rias na chara ba hai Rias sak sadri sakti loirga leirabane leiton jam sana thoina chu bro app press thokpa je kamai solve tawdoino app se changaga mathanta black back chat le hai app press tawdu asengbadi aidi moigi software dugi application dugi moigi develop tawu matamda issue leibagi bugs leibagi oiduni ado phone na su tawu su dum yawe ado yaragadi ahanbada update kumba leibra yenga update tawthopiro update su leiraba update su tawtho matungda amkam phone du hangba yadaba oiragadi asagi phone dugi ram natragana magi kaino do space to yam hangdabagi asagi application du yam chawba application ama oibagi mado toy load tawba ngamdabagi su oibe ai or natragana magi kay haini phone dugi yauriba processor kumba duna weak oibagi madu run tawba ngamdabagi su oibe aduna ahabada update kumba leibra samti yengdopio Windows ka me kadi karam mona fagi bro beginner gi oina sinna bada commerce yam long lasting oiba aduga yamna kay haini kay mai haisige premium oiba design gumba daga hai taragadi premium oiba adu gumba gi hai taragadi mac sisiko azik moise yam phai apple gi se adu long lasting gi dai yam phai adu han ba beginners gi satra sina na traga tamakwa samna kan da commerce gi satra ni hai adum tamkhalakwa amagi oina di windows na muk sinna ba se khare lai ma user magi interface hai tare ni ko adum ba se khare sinna ba se lai ba mayam su kamalli sinna ba amaga su loina mu support on ba file transfer to ko dum ba ya ba arai ba dum oi bani na windows kumba ba da hana tamkhala kan da fazana system sinna ba igi kai magi thabak thorom din matung ina kon upgrade to su dum ya hai tare Pritamjit Laisramna S23 Fan Edition ja isu paye camera di iPhone 13 da data di hai camera di tasing na hai targadi ko Samsung gi Fan Edition dai horaka da S series kumba gi camera se me yam seng bani aina pai riba aina ga video nammi ba phone je ngasi lagi na sahi ahum mari wang da lagi phone ni adugi phone ji dagi ni aina nammi ba video already phone ji da makta phone si makta da ne aina video edit toroga aina thagal iba me yam je to pai system laptop laibudi lay adu laptop to ya ki dre screen ya ki da isi ya ki da isu sin na dre aduna phone de dum sina ba nungai bune bu ko adu mayam da battery gi kitang battery pick nge mai mh to kitang pick pum lei ni aduga adugumba phone oitar su exynos ki processor yaw bu su di khara di hitting issue khara di sagat pai problem si kitang de lei mu ba Google Map tani thoi se bro storage ti oidong mande update su adum tawe device na F55 oidoni bro Google Map ti madu di software gi application bugs ni engon da su dum thok pa yawi ofam da aina akhoi gi system da map se hang ma da dai ne yum da ga sum chatinga ko yum ga nising ga kuma tam da ko chat pa ding ngam da ne na dum lap na lei ba gi yum ga nu sirap pa time dai se Google Map se hang a he akhoi le kai ga dum Google Map da zoom to yeng e ba alo nong phadok hang application gi issue ni alo kano na te phone gi problem oi roi na ai hage ai ngun da su thoi ba do ai thing na re ba system do bo hang da du thoi ba alo nungai ba ni ko Google Maps ai de yam yenge anytime adum yenge Google Maps yam nungai ai de ado akhoi Google Maps se khoi Manipur gi mafam ayam ba di loina mak all cover tawdri ko khoi jaga khoi jaga ga di cover tawdri ifal manung khara tawre atopa cho city hoina lai city sum basida di loina 3D view yung do direct u ya ba do lairak ta moi camera yauba gari duna chat ke bi loina capture tawgi bai ko adu maina ga thode ngai daw ne yung ga se chani ga manung singa ko matam yam ya oyo ko daga dum Google ka sa lai kai khula khoi yung ga dum yeng ba dum nungai ne ai yam yeng ai ta bro ai gi zero balance zero payment amata bro na hambi ba yaroidra bro hai ya babudi rias ko kada bu yaro dino aina hambi badum yai adu ilai bani process kem ta chang da bani yam laina dum isa gi phone du dagi my Jio application da chang ga bank kaina option ma yaw ni da namaga Aadhaar pan card kumba dum details namaga OTP la ga dum ilai na hang ba ya bani ado rias ingon da budi share to ko da matam da aina la na su sinaga da udi laite si su sinaroi adu aina haining point je adugumba pagi Aadhaar gumba pan card gumba mobile number gumba OTP gumba adugumba si mi amada hekta pithokpa share tawthokpa haibase masi aidi tawhanning de tawsu tawgunu madu aigi kon risk laiba pot amane ba ko aduna tawhanning de adum isana adum try to view
ꯈꯪꯗꯕ ꯁ꯭ꯇꯦꯞ ꯌꯥꯎꯔꯛꯄ ꯃꯇꯝꯗ ꯑꯈꯪꯕ ꯃꯤ ꯑꯃꯗ ꯍꯪꯕꯤꯌꯨ ꯅꯠꯇ꯭ꯔꯒ ꯑꯩꯉꯣꯟꯗꯁꯨ ꯍꯪꯉꯛꯑꯣ ꯑꯗꯨꯝ ꯍꯥꯏꯔꯛꯀꯦ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯇ꯭ꯔꯥꯏ ꯇꯧꯕꯅ ꯍꯦꯟꯅ ꯐꯅꯤ ꯑꯗꯨ ꯃꯌꯥꯝꯗ ꯃꯤꯉꯣꯟꯗ ꯄꯤꯊꯣꯛꯑꯒ ꯃꯤ ꯑꯃꯗ ꯍꯪꯕꯤꯔꯛꯄ ꯍꯪꯍꯟꯕꯒ ꯇꯧꯕꯁꯦ ꯁꯤꯗꯤ ꯌꯥꯔꯤꯉꯩ ꯇꯧꯒꯅꯨ ꯍꯥꯏꯇꯥꯔꯦ ꯕ꯭ꯔꯣ ꯁꯦꯝꯁꯪꯗ ꯍꯥꯞꯄꯤꯁꯤ ꯁꯣꯅꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯡꯕ ꯂꯦꯟꯁ ꯅꯠꯇ꯭ꯔꯣ ꯍꯥꯏ ꯔꯥꯍꯨꯜꯅ ꯁꯦꯝꯁꯪꯗ ꯍꯥꯞꯄꯤꯁꯤ ꯁꯣꯅꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯡꯕ ꯂꯦꯟꯁꯂ ꯍꯥꯏꯕꯗꯤ ꯑꯗꯨꯁꯨ ꯂꯥꯟꯒꯅꯤ ꯁꯣꯅꯤꯒꯤ ꯂꯦꯟꯁ ꯃꯈꯜ ꯃꯈꯜ ꯃꯌꯥꯝ ꯂꯩꯀꯣ IMX ꯁꯦꯟꯁꯔꯁꯤꯅ ꯑꯔꯤꯕ ꯁꯦꯟꯁꯔ ꯑꯣꯏꯔꯦ ꯍꯧꯖꯤꯛꯅ LYT ꯁꯦꯟꯁꯔ ꯍꯥꯏꯅ ꯌꯥꯝ ꯀꯟꯅ ꯇꯧꯔꯤ ꯑꯗꯣ ꯁꯦꯟꯁꯔꯗꯨꯗꯁꯨ ꯃꯣꯗꯦꯜ ꯅꯝꯕꯔ ꯑꯩꯈꯣꯏꯒꯤ ꯁ꯭ꯅꯦꯞꯗ꯭ꯔꯦꯒꯟ 8 ꯖꯦꯅꯦꯔꯦꯁꯟ 1 ꯑꯗꯩ Elite ꯑꯗꯩꯗꯤ ꯀꯩꯅꯣ 690 550 ꯀꯥꯏꯅ ꯃꯣꯗꯦꯜ ꯅꯝꯕꯔ ꯃꯌꯥꯝ ꯂꯩꯕ ꯑꯗꯨꯃꯥꯏꯅ ꯃꯣꯏꯒꯤꯁꯨ ꯂꯦꯟꯁꯁꯤꯡꯁꯤꯒꯤ ꯃꯣꯗꯦꯜ ꯍꯥꯏꯒꯗ꯭ꯔꯥ ꯁꯦꯔꯤꯁ ꯃꯌꯥꯝ ꯂꯩ ꯑꯗꯨ ꯃꯇꯨꯡ ꯏꯟꯅ ꯁꯦꯡꯕ ꯈꯦꯠꯅꯕ ꯈꯣꯠꯅꯕꯁꯨ ꯃꯌꯥꯝ ꯂꯩꯌꯦꯕꯀꯣ ꯑꯗꯨꯅ ꯄꯥꯔꯇꯤꯀꯨꯂꯔ ꯀꯔꯝꯕ ꯐꯣꯟꯗ ꯀꯔꯝꯕ ꯁꯦꯟꯁꯔ ꯍꯥꯞꯄꯤꯅꯣ ꯍꯥꯏꯗꯣ ꯑꯗꯨꯅ ꯂꯤꯀꯥ ꯂꯩꯔꯤ ꯖꯤꯁ ꯑꯣꯞꯇꯤꯛꯁ ꯂꯩꯔꯤꯀꯣ ꯖꯤꯁ ꯑꯣꯞꯇꯤꯛꯁꯀ OnePlus ꯇꯧꯔꯝꯃꯤꯗꯅꯀꯣ ꯂꯤꯀꯥꯒꯤ ꯁꯦꯟꯁꯔ ꯀꯥꯏꯅꯒ ꯑꯣꯞꯄꯣ ꯚꯤꯚꯣ ꯑꯗꯩꯗꯤ ꯀꯝꯄꯅꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯂꯦꯟꯁ ꯑꯗꯨꯝꯕ ꯁꯣꯅꯤ ꯀꯣꯗꯥꯛ ꯀꯥꯏꯅ ꯂꯩꯗꯅꯀꯣ ꯑꯗꯨ ꯐꯨꯖꯤ ꯐꯤꯂꯝꯒꯁꯨ ꯂꯩꯗꯅ ꯑꯗꯨꯃꯥꯏꯅ ꯀꯦꯃꯦꯔꯥꯒꯤ ꯂꯦꯟꯁ ꯁꯦꯝꯕꯁꯤ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨꯒ ꯐꯣꯟꯗ ꯁꯤꯖꯤꯟꯅꯕꯁꯤꯗꯤ ꯑꯌꯥꯝꯕꯅ ꯁꯦꯝꯁꯪꯒꯨꯝꯕ ꯁꯤꯖꯤꯟꯅꯩ ꯑꯗꯣ ꯁꯦꯝꯁꯪ ꯅꯠꯇ꯭ꯔꯒꯅ ꯖꯤꯁ ꯑꯣꯞꯇꯤꯛꯁꯀꯁꯨ ꯇꯧꯋꯤꯗꯅ ꯑꯗꯨꯅ ꯃꯣꯏꯒꯤꯁꯨ ꯑꯗꯨꯝ ꯁꯦꯡꯉꯦ ꯑꯗꯣ ꯁꯣꯅꯤꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯁꯦꯡꯉꯕ꯭ꯔꯥ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯗꯤ ꯊꯣꯛꯑꯦ ꯑꯗꯨꯗꯣ ꯍꯥꯏꯌꯦ ꯂꯩꯇꯣꯟꯖꯝ ꯁꯅꯥꯊꯣꯏꯅ ꯀꯔꯤꯅꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯩꯁꯨ ꯑꯗꯨꯝ ꯌꯦꯡꯉꯦ ꯍꯥꯏꯌꯦ ꯑꯣ ꯑꯗꯨꯗ ꯁꯅꯥꯊꯣꯏꯅ ꯍꯥꯏꯁꯦ ꯃꯦꯞꯀꯤꯗ ꯊꯣꯛꯄꯗꯣ ꯑꯣꯏꯗꯣꯏꯅꯤꯀꯣ ꯂꯨꯄꯥ ꯂꯤꯁꯤꯡ 25,000ꯗꯩꯅ 20,000ꯒꯤꯗ ꯑꯅꯧꯕ ꯐꯣꯟ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏ ꯂꯨꯄꯥ ꯂꯤꯁꯤꯡ 25,000ꯗꯩꯅ 20 ꯐꯥꯎꯒꯤ ꯃꯅꯨꯡꯁꯤꯗ ꯂꯩꯕ ꯍꯥꯏꯇꯥꯔꯗꯤ ꯍꯟꯗꯛꯇ ꯅꯧꯅ ꯂꯣꯟꯆ ꯇꯧꯈꯤꯕ Realme 4 Proꯁꯨ ꯌꯦꯡꯕ ꯌꯥꯏ ꯑꯗꯨꯒꯤ ꯐꯣꯟꯗꯨꯁꯨ ꯌꯥꯝ ꯐꯩ ꯂꯨꯄꯥ ꯂꯤꯁꯤꯡ 20 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯂꯨꯄꯥ ꯂꯤꯁꯤꯡ 18 19 ꯐꯥꯎꯒꯤ ꯆꯥꯡ ꯑꯗꯨꯋꯥꯏꯗ ꯂꯩꯈꯤꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯁꯦꯞꯇꯦꯝꯕꯔ ꯂꯥꯁ ꯋꯤꯛꯇ ꯍꯧꯗꯣꯔꯤꯕ ꯕꯤग ꯕꯤꯂꯤꯌꯟ ꯗꯦ ꯁꯦꯜꯁꯤꯗꯗꯤ ꯑꯃꯨꯛ ꯑꯗꯨꯗꯩꯁꯨ ꯑꯃꯨꯛ ꯇꯥꯔꯛꯀꯅꯤꯀꯣ ꯂꯨꯄꯥ HDFC ꯕꯦꯡꯀꯤ ꯅꯠꯇ꯭ꯔꯒꯅ SBIꯒꯤ ꯃꯣꯏꯅ ꯍꯥꯏꯕ ꯀ꯭ꯔꯦꯗꯤꯠ ꯀꯥꯔꯗꯇꯨ ꯁꯤꯖꯤꯟꯅ ꯇꯥꯔꯒꯗꯤ 10% instant discount ꯍꯥꯏꯕꯅꯤ ꯂꯨꯄꯥ ꯂꯤꯁꯤꯡ 20 ꯄꯤꯔꯦꯅ ꯈꯜꯂꯁꯤ ꯑꯣꯐꯔ ꯃꯇꯨꯡꯗ ꯀ꯭ꯔꯦꯗꯤꯠ ꯀꯥꯔꯗ ꯂꯩꯇ꯭ꯔꯒꯁꯨ ꯍꯦꯛꯇ ꯑꯩ ꯀ꯭ꯔꯦꯗꯤꯠ ꯀꯥꯔꯗ ꯑꯝꯇ ꯂꯩꯕ꯭ꯔꯥ ꯍꯦꯛꯇ ꯐꯣꯟ ꯑꯝꯇ ꯂꯩꯒꯦ ꯍꯥꯏꯕꯗꯤ ꯄꯥꯛꯀꯁꯨ ꯌꯥꯔꯣꯏꯗꯅꯀꯣ ꯗꯤꯇꯦꯜꯁꯦ ꯍꯥꯏꯗꯣꯛꯅꯤꯡꯗꯦꯗꯅ ꯑꯩꯁꯨ ꯍꯥꯏꯗꯣꯛꯅꯤꯡꯗꯦꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯒꯅꯤ ꯑꯗꯨꯅ ꯈꯪꯅ ꯆꯥꯟꯅꯕ ꯌꯥꯝ ꯀ꯭ꯂꯣꯖ ꯑꯣꯏꯕ ꯃꯤ ꯑꯃꯒꯤ ꯂꯩ ꯇꯥꯔꯒꯗꯤ ꯑꯗꯨꯒꯨꯝꯕꯒꯤ ꯈꯨꯊꯥꯡꯗꯒꯤ ꯂꯩꯕ ꯃꯔꯤ ꯃꯇꯥꯒꯤ ꯑꯣꯏꯇꯥꯔꯁꯨ ꯂꯩꯇꯥꯔꯗꯤ ꯀꯥꯔꯗꯇꯣ ꯁꯤꯖꯤꯟꯅꯔꯒ ꯐꯣꯟ ꯑꯝꯇ ꯂꯩꯒꯦ ꯍꯥꯏꯅ ꯍꯥꯏꯔꯨꯕꯗꯨꯗ ꯑꯩ ꯂꯨꯄꯥ ꯂꯤꯁꯤꯡ 2 ꯁꯦꯞ ꯇꯧꯗꯣꯏꯅꯤꯅꯀꯣ ꯑꯗꯨꯝ ꯍꯪꯕ ꯀꯩꯁꯨ ꯀꯥꯏꯗꯦꯅ ꯈꯜꯂꯦ ꯄꯩꯁꯥꯁꯦ ꯌꯥꯝ ꯋꯥꯅ ꯇꯥꯜꯂꯤ ꯂꯨꯄꯥ 10 ꯐ꯭ꯔꯤꯗ ꯄꯤꯕꯤꯅꯕ ꯀꯅꯥꯝ ꯂꯩꯇꯦ ꯑꯗꯨꯅ ꯑꯩꯅ ꯂꯨꯄꯥ ꯂꯤꯁꯤꯡ 2ꯗꯣ ꯁꯦꯞ ꯇꯧꯕ ꯍꯥꯏꯕꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯀꯥꯟꯅꯕ ꯌꯥꯝ ꯆꯥꯎꯕ ꯑꯦꯃꯥꯎꯟꯠ ꯑꯃꯅꯤꯅ ꯑꯗꯨꯒꯨꯝꯕꯒꯤ ꯑꯣꯞꯁꯟꯗꯨ ꯂꯩꯔꯒꯗꯤ ꯃꯗꯨ ꯇꯧꯕ ꯌꯥꯏ ꯑꯗꯨꯅ ꯃꯃꯥꯡ ꯊꯥ ꯑꯗꯨꯗꯩꯗꯤ ꯑꯩꯈꯣꯏꯅ ꯍꯞꯇꯥ ꯑꯃꯇꯪ ꯉꯥꯏꯔꯀꯥꯟꯗ ꯂꯨꯄꯥ ꯂꯤꯁꯤꯡ 5 ꯑꯃ 10 ꯑꯃ ꯁꯦꯞ ꯑꯣꯏꯍꯧꯕ ꯍꯥꯏꯕꯁꯦ ꯌꯥꯝ ꯆꯥꯎꯈ꯭ꯔꯕ ꯑꯦꯃꯥꯎꯟꯠꯅꯤ ꯂꯨꯄꯥ ꯂꯤꯁꯤꯡ 5 ꯑꯃ ꯍꯥꯏꯕꯁꯦ ꯑꯩꯅ ꯁꯤꯗ ꯂꯩꯔꯤꯁꯦ ꯑꯩꯒꯤ ꯏꯃꯨꯡ ꯆꯂꯥꯏꯔꯤꯁꯦ ꯊꯥ ꯑꯃꯒꯤ ꯆꯥꯕ ꯊꯛꯄꯒꯤ ꯄꯩꯁꯥ ꯂꯣꯏ ꯀꯣꯟꯅꯔꯤꯅꯦ ꯑꯗꯨꯅ ꯊꯥ ꯑꯃꯒꯤ ꯐꯦꯃꯤꯂꯤ ꯑꯦꯛꯁꯄꯦꯟꯁꯇ ꯑꯗꯨꯐꯥꯎ ꯁꯦꯞ ꯇꯧꯍꯧꯕ ꯍꯥꯏꯕꯁꯦ ꯌꯥꯝ ꯀꯥꯟꯅꯈ꯭ꯔ ꯄꯣꯠꯅꯤꯅ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯃꯇꯝ ꯈꯔ ꯉꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯂꯩꯕ ꯑꯗꯨꯒ ꯑꯗꯨꯝꯕ ꯑꯣꯞꯁꯟ ꯊꯤꯕꯤꯕꯗ ꯌꯥꯝ ꯐꯩ ꯁꯤꯁꯇꯦꯝ ꯑꯃ ꯁꯦꯠ ꯑꯞ ꯇꯧꯕꯁꯦ ꯄ꯭ꯔꯣꯁꯦꯁꯔꯁꯦ ꯀꯔꯝꯅ ꯇꯧꯕꯅ ꯐꯒꯦꯕ꯭ꯔꯣ ꯍꯥꯏꯌꯦ ꯁꯅꯥꯊꯣꯏ ꯁꯤꯁꯇꯦꯝ ꯁꯦꯠ ꯑꯞ ꯇꯧꯕ ꯍꯥꯏꯕꯁꯦ ꯅꯪꯅ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯗꯣ ꯑꯗꯨꯒꯤ ꯃꯈꯥ ꯌꯥꯝ ꯄꯣꯜꯂꯦꯕ ꯑꯩꯅ ꯃꯃꯥꯡꯗ ꯑꯗꯨꯒꯨꯝꯕ ꯂꯦꯞꯇꯣꯞ ꯂꯩꯕꯒꯤ ꯃꯇꯥꯡꯗ ꯑꯩ ꯚꯤꯗꯤꯑꯣ ꯑꯃꯁꯨ ꯑꯩꯅ ꯁꯖꯦꯁ ꯇꯧꯕ ꯚꯤꯗꯤꯑꯣ ꯑꯃꯁꯨ ꯁꯦꯝꯈꯤꯗꯅ ꯌꯥꯝ ꯕꯦꯁꯤꯛ ꯑꯣꯏꯕ ꯌꯥꯝ ꯆꯝꯕ ꯏꯟꯐꯣꯔꯃꯦꯁꯟ ꯉꯥꯛꯇꯅꯦ ꯑꯗꯨꯗ ꯁꯦꯌꯔ ꯇꯧꯔꯤꯗꯣ ꯑꯗꯨꯁꯨ ꯌꯦꯡꯉꯝꯗꯧ ꯃꯥꯜꯂꯦ ꯌꯦꯡꯗ꯭ꯔꯒꯅ ꯌꯦꯡꯊꯣꯛꯑꯣ ꯑꯗꯨꯒ ꯑꯩꯅ ꯁꯤꯖꯤꯟꯅꯗꯣꯏꯗꯣ ꯑꯩꯗꯤ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩ ꯁꯤꯁꯇꯦꯝ ꯑꯃ ꯑꯩ ꯁꯦꯠ ꯑꯞ ꯇꯧꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯑꯩꯗꯤ ꯀꯩꯁꯨ ꯒꯦꯝ ꯁꯥꯟꯅꯔꯣꯏꯕ ꯑꯩ ꯇꯁꯦꯡꯅ ꯑꯩ ꯒꯦꯝ ꯁꯥꯟꯅꯕꯁꯦ ꯌꯥꯝ ꯄꯥꯝꯗꯦꯕ ꯁꯥꯟꯅꯗꯤ ꯁꯥꯟꯅꯩ ꯑꯩꯒꯤ ꯑꯣꯏꯅ ꯌꯥꯝ ꯄꯥꯝꯖꯕꯗꯨ ꯑꯣꯏꯗꯦꯕ ꯑꯗꯨꯅ ꯑꯩꯗꯤ ꯒꯦꯝꯒꯨꯝꯕ ꯁꯥꯟꯅꯔꯣꯏꯗꯕꯅꯤꯅ ꯑꯩꯗꯤ ꯑꯃꯨꯛ ꯌꯥꯝ ꯋꯤꯛ ꯑꯣꯏꯔꯁꯨ ꯌꯥꯏ ꯑꯗꯨꯒ ꯑꯃꯨꯛ ꯑꯃꯔꯣꯝꯗꯅ ꯑꯩ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣ ꯁꯦꯝꯃꯤ ꯌꯨꯇ꯭ꯌꯨꯕꯇ ꯚꯤꯗꯤꯑꯣ ꯏꯗꯤꯠꯀꯨꯝꯕ ꯇꯧꯒꯦ ꯅꯣꯡ ꯐꯥꯗꯣꯛ ꯇꯧꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯑꯦꯠꯂꯤꯁ i5ꯗꯩ ꯇꯥꯗꯕ ꯑꯩ ꯌꯦꯡꯉꯛꯑꯅꯦꯕ ꯑꯗꯣ ꯅꯣꯔꯃꯦꯜ ꯌꯨꯖꯔ ꯑꯃ ꯁꯨꯝ ꯅꯣꯡꯃꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯁꯇꯦꯝꯗ ꯐꯥꯏꯜ ꯑꯃ ꯁꯦꯝꯕ ꯃꯥꯏꯀ꯭ꯔꯣꯁꯣꯐꯀꯤ ꯑꯣꯐꯤꯁꯀꯤ ꯑꯣꯏꯕ ꯊꯕꯛ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯀꯩꯒꯨꯝꯕ ꯕ꯭ꯔꯥꯎꯁ ꯇꯧꯕ ꯑꯗꯩꯗꯤ MS ꯋꯥꯔꯗꯇ ꯀꯩꯗ ꯑꯦꯛꯁꯦꯜꯗ ꯊꯕꯛ ꯇꯧꯕ ꯑꯗꯨꯒꯨꯝꯕꯒꯤ ꯈꯛꯀꯤꯗꯃꯛꯇ ꯑꯣꯏꯇꯥꯔꯗꯤ i3 ꯑꯣꯏꯇꯥꯔꯁꯨ ꯑꯗꯨꯝ ꯐꯖꯅ ꯁꯤꯖꯤꯟꯅꯕ ꯌꯥꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩꯅ ꯁꯤꯖꯤꯟꯅꯗꯧꯔꯤꯕ ꯊꯕꯛꯇꯣ ꯑꯗꯨꯒꯤ ꯃꯈꯥ ꯌꯥꯝ ꯄꯣꯜꯂꯦ ꯍꯥꯏꯇꯥꯔꯦ ꯃꯁꯤꯗꯤ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯔꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ ꯐꯕꯩ ꯋꯥꯗꯤ i9ꯁꯨ ꯂꯩ i9ꯗꯨ ꯂꯧꯁꯜꯂꯨꯔꯒ ꯑꯩ ꯁꯤꯖꯤꯟꯅꯗꯣꯏ ꯊꯕꯛꯇꯨ ꯀꯩꯁꯨ ꯀꯥꯟꯅꯗ꯭ꯔꯦ ꯑꯩꯅ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯃꯗꯨꯗ ꯊꯥꯗꯔꯨꯕꯗꯣ ꯏꯟꯚꯦꯁꯠ ꯇꯧꯕꯗꯣ ꯃꯗꯨ ꯀꯩ ꯍꯥꯏꯅꯤ ꯄꯩꯁꯥꯗꯣ ꯑꯦꯛꯁꯄꯦꯟꯁ ꯇꯧꯕꯗꯣ ꯃꯗꯨ ꯇꯧꯍꯟꯅꯤꯡꯗꯕ ꯍꯥꯏꯇꯥꯔꯦ iPhone 15ꯁꯦ ꯄ꯭ꯔꯥꯏꯁ ꯀꯌꯥꯃꯨꯛ ꯗ꯭ꯔꯣꯞ ꯇꯧꯔꯛꯇꯧ ꯃꯥꯟꯒꯦ iPhone 15ꯁꯦ ꯑꯩꯗꯤ ꯂꯨꯄꯥ ꯂꯤꯁꯤꯡ 15 ꯁꯣꯔꯤ ꯂꯤꯁꯤꯡ 50 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯐꯪꯒꯅꯤ ꯁꯣꯏꯅ ꯐꯪꯒꯅꯤꯅ ꯑꯩ ꯈꯜꯂꯤ ꯍꯧꯖꯤꯛꯁꯨ 49 ꯀꯣ 50,000 ꯁꯥꯏꯋꯥꯏꯗ ꯏꯁꯥꯅ ꯍꯥꯡꯕ ꯍꯧꯔꯝꯃꯤ ꯚꯤꯗꯤꯑꯣ KYC ꯇꯧꯕꯗ ꯏꯪꯂꯤꯁꯅ ꯅꯠꯇ꯭ꯔꯒ ꯍꯤꯟꯗꯤꯅ
wari saba matang ama yaurei sida panlaga leire English hindi leitamnina bro hai verification tawbudo mana nangi naming kari kawi adu ada aina hangbai wani ko adu di video verification tawbudo aina hangbiba yaroi keno sai do video verification du daida nangi photo nangna sadu thokaduni aadhar da thoiba mi duga chana bra yingine moisu ko da aina thok da de ai thok matamda asai photo du chana de na reject dum lakani aduna video KYC do moina hairi photo karino do sum cham cham na English na kana go ba haiba mdi haihelo sumaina khomo na nangna angam jaba mo da khomo kesu kaide kai haini sangsar sida kai haini India da like haitaba samna hai kanda samna kanodi sai rudi hojik English ki mayek na ABCD na engonda maitai ronda oida su comment bu ire ebako asibu iba haitaba mi amam lairi ne bako lairi haiba mi ama haibase kana bu chinge haitardi ria sorry lairi haiba mi ama haibase any person who is able to read write and understand a simple statement in any language and he is above 7 haibneba mi ama chahi taret helaba Maitai ron do be Hindi do be English do be Bengali do be Marathi do be Kannada do Telugu do Tamil do be any Punjabi do be iba paba natragana understand to bungam ta de madu lai heba chinge dia su lai heba mi ne khange aduna soidana make ngamgani madu ngamgani haine sa da thajaba thambiu hai tare ba I9 this generation myam leidna ko aduna tung thokha thoktiba dudi aisu research to thijaludamni na khangre ado I9 na di latest oi gibane khale do I9 ga dudi processor du yam tanga kani aduga khagi samna hai kanda adugi sinabamsu thoina nungai bidi nungai ni maunde hen badi leroi hai tare ko adubu madu sinabam do aingonda thoina leitraga di maduda paisa myam thadaru budu kana di hai tare aida tawduriba nongmagi ngahak video khara yengba adedi Microsoft Word Excel thamba khata wei namang taina ba la ama pi ba system ama setup taw de sro pudi pali sing kutrani pura ya ba setup tawga dum sina ba arem ba tai pesa dana ham khanga sina ba dun faida na ko adui wan nanji ning thojam na live tawira me hai hoi ai live ho ba kui re pung khai bo hele sai pung 8 ma khai 10 ma khai dara 10 dai de ho ni tatlure marakta network ya da bagi ngai ta dana amo hoje mo da torok pasida mo hojiti tatraba male me am su kamen dum tawre ai su dum ngang su me am sing taram do male khale Itam Sanathoi na thank you mari chu nai birak pagi hai tha Sanathoi hoi aduna isa ga chana ba yengbiyo aduga aiga sina doi thabak tu ga chana dabida paisa myam thada du kana de khale Rias na su hoi hai Rias hoi dumai Rias soi dana ngam ngani ka doi ngamoi du Rias sa thajab thambada te ga doi ekoi de gi hana haitra ba myam ama atopa state singda ma pa ba thok ta ba myam ma hangi ga doi ngamoi du Yamba kay metal charge ko live yaw da ba hay chak sadri dikes entertainment ay chak ti sar loir ga leira bani ado ay doi si loir ga na ano si loir ka na live si loir ga cha gen tawi Ranjina bro idin kap tholok thengna bani hay hoi pare idin kap tholok dor su ngak changa ga comment to reise yaw sa lei jam pare ado thengdi thenge hoi mayam loi tum mikap thok matam yoram ni da pung tere ma khai da mikap thok mi yam lei bani khoi le kai da su lei Manipur da ya theng au matam ne pung 13 ai je net se kara din nuai to male hai hoi net se kitang din nuai traba male amdu asi mate ayu pai leite lai pung ama hele ai di good night oirege ngarang tum daba khara tum da khara theng hayeng amuk theng na se hoi yamba hayeng su lai rim ni na ko ngasina sunday rum ta de ngak ta ngai goine so ina khamba ya bane dubu ngasi di saturday na hayeng su mu theng na do lai rim ni na ngasi di khama roige to tha biro hayeng phajana theng na se good night ya oirase yamba iPhone 16 ga Samsung S24 Ultra ga se karam mana faba henke ai wakhanda di S24 Ultra ga compare to tar ga di ko S24 Ultra na overall da hen na ngai ran isam sam example ama ka hai rege ngasai gi iPhone 16 gi magi refresh rate 60 Hz ka tani ama na 120 Hz war ka duni skin gi smooth oi bagi sina ba nungai bagi sang si di yam ka hena khenar ni hai tar ani sang tam na matam da processor adu ada gi ke loi tok thok kan da Sanathoi na kai lamda lege na hangi Sanathoi masi je mamang da su kana nomna ngasi nu bichida da ngasai su kana nomna hangakhrabani ado aije hai base ai dong base kitang nungai ta ba dugi aina haidrabani ko ai hai roigi waro no ko na matang sa ba kan dai soidana hairake soidana khangalake ado
ꯂꯩꯇꯦ ꯃꯅꯤꯄꯨꯔꯗꯗꯤ ꯂꯩꯇꯦ ꯑꯩ ꯌꯥꯝ ꯂꯥꯞꯅ ꯂꯩ ꯃꯅꯤꯄꯨꯔꯗꯒꯤ ꯌꯥꯝ ꯂꯥꯞꯅ ꯂꯩ ꯑꯩꯅ ꯂꯩꯔꯤꯁꯦ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯆꯥꯎꯈꯠꯄ ꯁꯤꯇꯤ 4-5 ꯈꯨꯠ ꯊꯤꯕꯗ ꯑꯗꯨꯝ ꯌꯥꯎꯔꯦ ꯍꯥꯏꯇꯥꯔꯦ ꯏꯌꯥꯝꯕꯒꯤ ꯁꯖꯦꯁꯇꯒꯤ ꯑꯩꯅ ꯉꯝꯕ ꯆꯥꯡꯗ S21 ꯐꯦꯟ ꯏꯗꯤꯁꯟ ꯑꯃ ꯂꯧꯔꯦ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏ ꯑꯗꯨꯝ ꯀꯦꯃꯦꯔꯥꯁꯨ ꯁꯦꯡꯕ ꯑꯣꯏꯔꯦ ꯁ꯭ꯃꯨꯠꯁꯨ ꯑꯣꯏꯔꯦ ꯆꯥꯡ ꯑꯃꯗ ꯏꯁꯥꯗ ꯆꯥꯅꯕ ꯆꯥꯡꯒꯤ ꯄ꯭ꯔꯥꯏꯁꯀꯤ ꯑꯣꯏꯅ ꯁꯤ ꯌꯥꯝ ꯐꯔꯦ ꯍꯥꯏ ꯍꯣꯏ ꯑꯗꯨꯝ ꯑꯐꯕ ꯑꯩꯅ ꯈꯪꯕ ꯌꯧꯗꯕꯁꯨ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤ ꯑꯈꯪꯕꯗ ꯑꯁꯤꯃꯗꯤ ꯅꯨꯡꯉꯥꯏ ꯐꯩ ꯍꯥꯏꯕꯗꯣ ꯑꯩ ꯁꯖꯦꯁ ꯇꯧꯖꯕ ꯈꯛꯇꯅꯤ ꯃꯌꯥꯝꯅ ꯃꯗꯨꯗ ꯄꯥꯝꯕꯩ ꯃꯇꯨꯡ ꯏꯟꯅ ꯂꯩꯕ ꯄꯥꯝꯗ꯭ꯔꯒꯅ ꯑꯇꯣꯞꯄ ꯂꯩꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤꯅꯤ ꯑꯗꯣ ꯑꯩꯅ ꯍꯥꯏꯈꯤꯕꯗ ꯐꯩꯌꯦꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯗꯣ ꯑꯩꯁꯨ ꯅꯨꯡꯉꯥꯏ ꯑꯩꯅ ꯁꯖꯦꯁ ꯇꯧꯈꯤꯕꯗ ꯐꯩꯌꯦꯅ ꯍꯥꯏꯔꯛꯄꯗꯣ ꯑꯗꯣ ꯑꯩꯁꯨ ꯑꯈꯪꯕ ꯈꯔ ꯁꯦꯌꯔ ꯇꯧꯕꯅꯦ ꯃꯗꯨꯗ ꯑꯩ ꯍꯥꯏꯕꯅ ꯈꯨꯗꯤꯡꯃꯛꯅ ꯂꯣꯏꯅ ꯐꯔꯅꯤ ꯆꯨꯝꯕꯅꯤ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯕ꯭ꯔꯣ ꯀꯩꯅꯣꯝꯇꯒ ꯍꯪꯒꯦ SBI ꯍꯥꯡꯂꯕ ꯃꯇꯨꯡꯗ ꯀ꯭ꯔꯦꯗꯤꯠ ꯀꯥꯔꯗ ꯍꯥꯡꯕ ꯌꯥꯒꯗ꯭ꯔꯥ ꯀ꯭ꯔꯦꯗꯤꯠ ꯀꯥꯔꯗ ꯄꯥꯏꯕ ꯌꯥꯒꯗ꯭ꯔꯥ ꯕ꯭ꯔꯣ SBIꯗꯒꯤꯗꯤ ꯀ꯭ꯔꯦꯗꯤꯠ ꯀꯥꯔꯗ ꯂꯧꯕꯁꯦ ꯈꯤꯇꯪ ꯋꯥꯅ ꯊꯣꯛꯏ ꯃꯣꯏꯒꯤ ꯀ꯭ꯔꯦꯗꯤꯠ ꯁ꯭ꯀꯣꯔ ꯁꯤꯚꯤꯜ ꯁ꯭ꯀꯣꯔ ꯀꯥꯏꯅꯒ ꯂꯩꯀꯣ ꯑꯗꯨꯒꯨꯝꯕꯗꯣ ꯐꯖꯗ꯭ꯔꯒꯗꯤ ꯀ꯭ꯔꯦꯗꯤꯠ ꯀꯥꯔꯗꯀꯨꯝꯕꯁꯤꯁꯨ ꯐꯪꯗꯦ ꯑꯗꯨꯒ ꯊꯕꯛ ꯇꯧꯕ ꯇꯣꯂꯣꯞ ꯆꯥꯕ ꯃꯤꯅꯒ ꯆꯥꯡ ꯅꯥꯏꯅ ꯔꯤꯒꯨꯂꯔ ꯏꯟꯀꯝꯒ ꯂꯥꯛꯄ ꯃꯤꯗꯒꯗꯤ ꯑꯗꯨꯝ ꯃꯣꯏꯁꯦ ꯄꯤꯕ ꯃꯥꯜꯂꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅꯒꯗꯤ ꯂꯧꯒꯦ ꯍꯥꯏꯕꯁꯦ ꯍꯦꯛꯇ ꯄꯥꯛꯑꯇ ꯄꯤꯗꯕꯅꯦꯕꯀꯣ ꯑꯗꯨꯅ SBIꯗ ꯍꯥꯡꯕꯒꯤ ꯃꯍꯨꯠꯇꯤ ꯀ꯭ꯔꯦꯗꯤꯠ ꯀꯥꯔꯗꯀꯨꯝꯕ ꯂꯧꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯄ꯭ꯔꯥꯏꯚꯦꯠ ꯕꯦꯡꯛꯇ HDFC ꯕꯦꯡꯛꯀꯨꯝꯕ ICICI ꯕꯦꯡꯛꯀꯨꯝꯕꯗ ꯍꯥꯡ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯀ꯭ꯔꯦꯗꯤꯠ ꯀꯥꯔꯗꯁꯨ ꯑꯣꯞꯁꯟꯁꯨ ꯌꯥꯝ ꯐꯖꯅ ꯑꯗꯨꯝ ꯇ꯭ꯔꯥꯟꯖꯦꯛꯁꯟ ꯈꯔ ꯇꯧꯕꯗ ꯑꯗꯨꯝ ꯄꯤꯕꯅꯦ ꯑꯗꯨ ꯅꯠꯇ꯭ꯔꯒꯁꯨ ꯃꯣꯏꯒꯤ ꯗꯤꯄꯣꯖꯤꯠ ꯊꯝꯃꯀꯥꯟꯗ FD ꯈꯔ ꯊꯝꯃꯀꯥꯟꯗ ꯂꯧꯕ ꯌꯥꯕ ꯀ꯭ꯔꯦꯗꯤꯠ ꯀꯥꯔꯗꯁꯨ ꯂꯩꯕꯅꯦ ꯑꯗꯨꯝꯕꯅ ꯍꯦꯟꯅ ꯐꯗꯧ ꯃꯥꯜꯂꯦ ꯑꯁꯦꯡꯕꯗꯤ ꯀꯥꯏꯗꯒꯤꯅꯣ ꯍꯥꯏꯌꯦ ꯑꯁꯦꯡꯕꯗꯤ ꯑꯩ ꯁꯥꯏꯇꯣꯟꯗꯒꯤꯅꯤ ꯁꯅꯥꯊꯣꯏ ꯁꯥꯏꯇꯣꯟ ꯇꯥꯔꯕ꯭ꯔꯥ ꯁꯥꯏꯇꯣꯟꯗꯒꯤꯅꯤ ꯑꯩ ꯐꯝꯕꯁꯦ ꯋꯥꯁꯜꯂꯛꯑꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯐꯝ ꯂꯩꯕꯁꯦ ꯑꯁ ꯄꯨꯡ ꯑꯃꯃꯨꯛ ꯍꯦꯟꯅ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯐꯝꯖꯜꯂꯛꯄ ꯍꯥꯏꯁꯦ ꯃꯌꯥꯝꯁꯨ ꯈꯪꯉꯝꯒꯅꯤ ꯋꯥꯏ ꯑꯗꯨꯏ ꯃꯊꯛꯇ ꯑꯃꯨꯛ ꯂꯦꯞꯇꯕꯤꯗ ꯑꯃꯨꯛ ꯉꯥꯡꯕꯅꯤꯅꯀꯣ ꯇꯨꯃꯤꯟꯅ ꯐꯝꯃ ꯌꯦꯡ ꯂꯩꯕ ꯑꯣꯏꯔꯗꯤ ꯑꯃꯨꯛ ꯑꯗꯨꯁꯨ ꯐꯕ ꯑꯗꯨꯁꯨ ꯅꯠꯇꯕꯅꯤꯅ ꯐꯝꯃ ꯉꯥꯡꯕꯁꯤꯁꯨ ꯑꯔꯥꯏꯕ ꯊꯕꯛ ꯑꯃꯗꯤ ꯑꯣꯏꯔꯝꯗ꯭ꯔꯦ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯃꯐꯝꯒꯤ ꯃꯦꯅꯦꯖꯔꯗꯨꯁꯨ ꯁꯥꯏꯇꯣꯟꯗꯒꯤꯅꯦ ꯍꯥꯏꯌꯦ ꯃꯃꯤꯡ ꯀꯩ ꯀꯧꯒꯦ ꯑꯩꯅ ꯈꯪꯕ ꯃꯤꯁꯣꯏ ꯑꯣꯏꯔꯝꯒꯅꯤ ꯁꯥꯏꯇꯣꯟ ꯑꯣꯏꯔꯒꯗꯤ ꯁꯥꯏꯇꯣꯟꯁꯦ ꯑꯩꯅ ꯑꯗꯨꯝ ꯈꯪꯗꯕ ꯃꯥꯅꯁꯨ ꯑꯩ ꯈꯪꯉꯝꯕ ꯌꯥꯏ ꯑꯩꯅꯁꯨ ꯃꯥ ꯁꯣꯏ ꯈꯪꯉꯝꯒꯅꯤ ꯑꯗꯣ ꯃꯃꯤꯡ ꯍꯥꯏꯗꯣꯛꯄ ꯌꯥꯕ꯭ꯔꯥ ꯃꯃꯤꯡ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ ꯑꯩꯅ ꯈꯪꯕ ꯃꯤ ꯑꯣꯏꯔꯝꯒꯗꯧ ꯃꯥꯜꯂꯦ ꯁꯥꯏꯇꯣꯟꯗꯒꯤ ꯑꯣꯏꯔꯗꯤ ꯁꯣꯏꯗꯅ ꯈꯪꯒꯅꯤ ꯀꯩ ꯊꯕꯛ ꯇꯧꯔꯤꯅꯣ ꯁꯅꯥꯊꯣꯏꯁꯦ ꯑꯗꯨꯒ ꯍꯥꯏꯗꯣꯛꯄ ꯅꯨꯡꯉꯥꯏꯔꯒꯗꯤ ꯍꯥꯏꯗꯣꯛꯑꯣ ꯍꯥꯏꯗꯣꯛꯄ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝꯗꯣ ꯈꯪꯗꯕ ꯑꯣꯏꯔꯗꯤ ꯀꯩꯁꯨ ꯍꯥꯏꯔꯛꯇꯕ ꯀꯩꯝ ꯀꯥꯏꯗꯦ ꯃꯗꯨꯗ ꯑꯩ ꯍꯥꯏꯗ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯇꯦ ꯃꯁꯥ ꯏꯁꯥꯒꯤ ꯄ꯭ꯔꯥꯏꯚꯦꯁꯤꯁꯤꯗꯤ ꯈꯔ ꯃꯦꯟꯇꯦꯟ ꯇꯧꯒꯗꯕꯅꯤ ꯑꯗꯨꯗꯤ ꯑꯗꯨꯗ ꯊꯣꯏꯅ ꯑꯩ ꯀꯩ ꯍꯥꯏꯅꯤ ꯀꯃꯥꯏ ꯍꯥꯏꯗꯣ ꯀꯃꯦꯟꯁ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯅ ꯈꯪꯕ ꯃꯤꯗꯤ ꯁꯣꯏ ꯑꯣꯏꯔꯝꯒꯗꯧ ꯃꯥꯜꯂꯦ ꯁꯥꯏꯇꯣꯟ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯛꯑꯣ ꯅꯦꯠꯋꯥꯔꯛꯁꯨ ꯅꯨꯡꯉꯥꯏꯔꯤꯉꯩꯁꯤꯗ ꯀꯣ ꯆꯞꯇ꯭ꯔꯤꯉꯩꯁꯤꯗ ꯋꯥꯔꯤ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯅꯨꯡꯉꯥꯏꯅ ꯁꯥꯔꯤ ꯁꯨꯃꯥꯏꯅ ꯁꯥꯈꯤꯁꯤ ꯑꯗꯨꯒ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯌꯥꯝ ꯀꯨꯏꯗꯕꯤꯗ ꯃꯤꯅꯤꯠ 14-15ꯗ 13:30ꯗ ꯂꯣꯏꯁꯤꯟꯒꯦꯅ ꯈꯜꯂꯤ ꯑꯩ ꯆꯥꯛꯁꯨ ꯆꯥꯗ꯭ꯔꯤꯕꯅꯤꯅ ꯃꯇꯝꯁꯨ ꯊꯦꯡꯉꯕꯅꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ iPhoneꯒꯤ ꯒꯨꯗ ꯅ꯭ꯌꯨꯁ ꯃꯅꯤꯄꯨꯔꯗꯁꯨ ꯗꯤ ꯑꯞꯒ꯭ꯔꯦꯗ ꯌꯥꯔꯕꯅꯦ ꯁ꯭ꯇꯣꯔꯦꯖ ꯑꯦꯛꯁꯄꯥꯟ ꯌꯥꯔꯕꯅꯦ ꯍꯥꯏꯌꯦ ꯌꯥꯝ ꯐꯔꯦ ꯃꯅꯤꯄꯨꯔꯗꯁꯨ ꯑꯗꯨꯒꯨꯝꯕ ꯁꯦꯟꯇꯔ ꯁꯥꯔꯚꯤꯁ ꯇꯧꯕ ꯐꯖꯅ ꯄꯤꯕ ꯃꯐꯝ ꯂꯩꯔꯛꯄ ꯍꯥꯏꯕꯁꯦ ꯃꯅꯤꯄꯨꯔꯗ iPhone ꯌꯨꯖꯔꯁ ꯌꯥꯝ ꯌꯥꯝꯃꯤ ꯑꯌꯥꯝꯕ ꯃꯤ ꯃꯌꯥꯝ ꯑꯌꯥꯝꯕꯁꯨ ꯌꯥꯝ ꯄꯥꯏꯅꯩ ꯑꯗꯣ ꯀꯩꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯩꯔꯛꯄ ꯌꯥꯔꯛꯇꯕꯗ ꯅꯠꯇ꯭ꯔꯒ ꯁꯨꯃꯥꯏꯅ ꯀꯩꯒꯨꯝꯕ ꯁꯥꯔꯚꯤꯁ ꯑꯃ ꯇꯧꯅꯤꯡꯕ ꯃꯇꯝꯗ ꯐꯪꯗꯕ ꯈꯣꯠꯇꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯝꯕ ꯅꯨꯡꯉꯥꯏꯇꯕꯗꯣ ꯂꯩꯔꯛꯑꯦꯅ ꯍꯥꯏꯔꯤꯁꯦ ꯄ꯭ꯔꯣꯀ꯭ꯔꯥꯁꯇꯤꯅꯦꯁꯟꯅ ꯍꯥꯏꯔꯛꯏꯁꯦ ꯌꯥꯝ ꯐꯔꯦ ꯃꯐꯝꯗꯣ ꯀꯗꯥꯏꯋꯥꯏꯗꯅꯣ ꯀꯔꯤ ꯏꯁꯇꯣꯔꯗꯅꯣ ꯀꯩꯗꯅꯣ ꯑꯗꯣ ꯃꯌꯥꯝꯗꯁꯨ ꯑꯗꯨꯝ ꯍꯥꯏꯗꯣꯛꯑꯒ ꯈꯪꯍꯜꯂꯗꯤ ꯃꯣꯏꯗꯁꯨ ꯈꯨꯗꯣꯡꯆꯥꯕꯗꯣ ꯇꯧꯕ ꯌꯥꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯅꯣꯡ ꯀꯟꯅ ꯇꯥꯔꯦ ꯑꯃꯨꯛ ꯉꯁꯥꯏꯁꯨ ꯇꯥꯏꯑꯦꯕꯀꯣ ꯉꯁꯥꯏꯁꯨ ꯅꯣꯡ ꯀꯟꯅ ꯇꯥꯏ ꯍꯧꯖꯤꯛꯁꯨ ꯑꯃꯨꯛ ꯇꯥꯔꯦ ꯅꯣꯡꯗꯤ ꯑꯗꯨꯝ ꯇꯥꯕ ꯄꯟꯊꯥ ꯑꯣꯏ ꯍꯣꯏ ꯑꯣꯏꯗꯣꯏꯅꯤ ꯑꯣꯛꯇꯣꯕꯔ ꯐꯥꯎꯕꯗꯤ ꯑꯗꯨꯝ ꯆꯨꯕꯅꯦ ꯑꯗꯣ ꯑꯁ ꯅꯣꯡꯗꯤ ꯍꯥꯏ ꯀꯥꯟꯗ꯭ꯔꯦ ꯐꯖꯅ ꯇꯥꯔꯦ ꯑꯉꯣꯝꯅ ꯍꯥꯏꯔꯤꯁꯦ ꯔꯦꯗꯃꯤ 14 ꯄ꯭ꯔꯣ ꯂꯩꯔꯨꯅꯨ ꯋꯥꯏ ꯇꯤ ꯌꯨꯇꯨꯕ ꯆꯪꯕꯗ ꯍꯦꯡ ꯇꯥꯏꯞꯇ ꯇꯧꯋꯤ ꯃꯌꯥꯝ ꯍꯥꯏ ꯔꯦꯗꯃꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯈꯔ ꯑꯗꯨꯝ ꯂꯩꯕꯅꯦ ꯑꯗꯨ ꯃꯃꯥꯡꯗ ꯑꯩ ꯁꯖꯦꯁꯇꯨ ꯇꯧꯁꯨ ꯇꯧꯈꯤꯗꯦ ꯀꯅꯥꯝꯇꯁꯨ ꯑꯩ ꯔꯦꯗꯃꯤ ꯐꯣꯟ ꯂꯩꯌꯨ ꯍꯥꯏꯅꯁꯨ ꯑꯩ
suggest ꯇꯧꯗꯕꯅꯤ big billion day gi manungda 50k fau manungda leiro adurgadi 50,000 fau da soi phangani lamsangdani store mamingdo ka mk kenom haibani hai hoi adurgadi mayamsu khangjanbiro adum upgrade tawbu khotpa tawningagadi bro hojik Jio gi 349 gi da kari na palaga nam subagi ko hoi chahi mapan subagi moi offer lei madu dai da subscription hai ta ne ko moi gi to ani dai di ni offer isagi phone do 349 gi recharge plan ka pagadi madu kudo sa du phangani adu di khoi gi mayam gi marup adi ai di sinina matam khadi sinna de aro sinaga tab kholak tab sum mai pro biro hai se bro gi video like khara live khara theng hai theng man le timing se hai nge ngasi hoi su pung 10 tar ba khum tawre ayam ahanbadi mapan makai mapan dai de hounubadi kana taw ne do ipai legire thabak sida timing chana da pick pagidi recharge pick pagidi bsnl gi pe ado bsnl gi pe hedana mu bsnl si mafam guding gi loina mu pham phangde isana leibiri ba jaga adu da bsnl na nungai raga disina be adu mu adu sim do secondary sim ma tham da be yaroi atu ba jaga am ta thok botam da bsnl gi network pham da di problem oine duna sim ani recharge hapa thamba ji jong paisa am chawi de sopudi airtel gumba na khadi fari ba male network se khita mo stable oi Jio se provider markubu network sidi yam nungaite sina is yam nuaite hoi khitang theng male gen so theng male na tikha theng khre hau adu hoji hoji hau dina te pung phajale pung ma hele na tawri se lai sai hau go timing du du tang di thengla pu di hau hai ta mayam su adune comment tawsan biro wari sum saba nungai na sabse aduga ai pung 13 makhai da loisanjarage na ai plan tawre aduna ne airtel sidi yam chawmale maru kapninge yam na hai hoi hojikti ahongba leitre 299 sina khwaidagi likpa Jio su khwaidagi pikpa recharge plan je 299 oigre call khaktangi oitaraga su yam chawre mamangaida mai khapami se kaino nonga tabida si Manipuri type tawrab jara lawai ni AGO gumba adai yengdadi khangaroi aduga aduga se sidi mai pakhre world cup su lowre magi punsi da career da ko sidi mai pakhre world cup su lowre magi punsi da career da ko mai pakwa mi mo ineba reba dan ma ngasi bau chahi mai pakwa mi mo ineba reba dan ma ngasi bau chahi am world cup su ogi be ba duna anda kyo ni Ronaldo da support tawra bro Starlink India da tawrani haise connection yam chawni hai moi satellite di direct connect tawbani na khoi gi tower gumba dagi amu relay tawbudu na tre gani ying nei du maina tawgodamni na network ki yam nungai ni net yam chappe
ꯔꯤꯆꯥꯔꯖ 1.5 GB ꯀ ꯐꯪꯉꯒ 150ꯒꯤꯗꯣ ꯍꯥꯏ ꯑꯗꯨꯗꯤ ꯂꯣꯏ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯣ ꯑꯦꯌꯔꯇꯦꯜꯒꯤꯁꯦ 350 ꯑꯣꯏꯌꯦ 28 ꯗꯦꯖꯀꯤ ꯅꯦꯠꯀꯗꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯃꯥꯏꯗꯗꯤ ꯍꯔꯥꯎꯕ ꯑꯗꯨꯁꯨ 5G 4Gꯒꯤ ꯀꯥꯞꯂꯝꯃꯤ ꯍꯥꯏ ꯔꯤꯆꯥꯔꯖꯀꯤ ꯋꯥꯔꯗꯁꯤꯗꯤ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯗ ꯃꯣꯏꯒꯤ ꯀꯝꯄꯤꯇꯤꯇꯔ ꯃꯌꯥꯝ ꯑꯃ ꯏꯌꯥꯔꯁꯦꯜ ꯗꯣꯀꯣꯃꯣ ꯁꯤꯡꯁꯦ ꯂꯣꯏꯅ ꯖꯤꯑꯣꯅ 50% ꯇꯧꯁꯟꯈ꯭ꯔꯦ ꯏꯌꯥꯔꯇꯦꯜꯅ 38%ꯂ ꯀꯩꯅꯣ ꯃꯥꯔꯀꯦꯠ ꯁꯤꯌꯔꯁꯦ ꯃꯣꯏꯅ ꯀꯣꯞꯁꯟ ꯂꯩꯔꯦ ꯑꯗꯨꯅ ꯃꯣꯏ ꯑꯅꯤꯅ ꯇꯧꯅꯤꯡꯕ ꯇꯧ ꯂꯩꯔꯦꯕ ꯃꯣꯏꯒꯤ ꯑꯆꯧꯕ ꯀꯝꯄꯤꯇꯤꯁꯟ ꯇꯧꯕ ꯉꯝꯕ ꯃꯤꯁꯦ ꯊꯣꯛꯂꯛꯇ꯭ꯔꯕꯅꯤꯅꯀꯣ ꯑꯗꯣ BSNLꯁꯤꯅ ꯑꯃꯨꯛ ꯔꯤꯆꯥꯔꯖ ꯄ꯭ꯂꯥꯟꯒꯨꯝꯕ ꯀꯩꯒꯨꯝꯕꯗꯤ ꯄꯤꯛꯑꯒ ꯅꯦꯠꯋꯥꯛ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯁꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯀꯩꯅꯣ ꯇꯧ ꯅꯦꯠ ꯆꯠꯇ꯭ꯔꯗꯤ ꯋꯥꯔꯤ ꯁꯥꯕ ꯅꯨꯡꯉꯥꯏꯗꯧꯅꯦ ꯍꯥꯏ ꯍꯣꯏ ꯅꯦꯠ ꯆꯠꯇ꯭ꯔꯗꯤ ꯑꯃꯨꯛ ꯅꯨꯡꯉꯥꯏꯗꯧꯅꯦ ꯑꯗꯣ ꯅꯦꯠꯁꯦ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯃꯇꯝꯁꯨ ꯂꯣꯏꯁꯜꯂꯛꯑꯦ ꯄꯨꯡ 12 ꯃꯈꯥꯏ ꯇꯥꯁꯜꯂꯛꯑꯦ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯟꯕ ꯃꯇꯝꯁꯨ ꯌꯧꯔꯛꯑꯕꯅꯤꯅ ꯃꯌꯥꯝ ꯋꯥꯔꯁꯨ ꯋꯥꯅ ꯍꯌꯦꯡꯐꯥꯎ ꯉꯥꯏꯕꯤꯔꯝꯃꯣ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯏꯚꯇ ꯅꯨꯡꯉꯥꯏꯅ ꯐꯖꯅ ꯋꯥꯔꯤ ꯁꯥꯕ ꯌꯥꯅꯕ ꯅꯦꯠꯋꯥꯛꯁꯦ ꯅꯨꯡꯉꯥꯏꯅ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦꯗ ꯑꯩꯁꯨ ꯑꯣꯞꯁꯟ ꯑꯃ ꯊꯤꯖꯔꯝꯒꯦ ꯑꯗꯨꯒ ꯃꯤꯅꯤꯠ 3-4 ꯁꯤꯗꯪ ꯍꯔꯥꯎ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯆꯠꯄꯁꯨ ꯆꯞꯅ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯅꯨꯡꯉꯥꯏꯇꯅ ꯈꯪꯃꯤꯟꯅꯔꯦ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯦ ꯗꯤꯀꯦꯁ ꯉꯁꯤꯒꯤꯗꯤ ꯄꯨꯡ 12 ꯃꯈꯥꯏꯗ ꯑꯩ ꯂꯣꯏꯁꯤꯜꯂꯅꯤ ꯑꯗꯣ ꯍꯌꯦꯡꯃꯨꯛ ꯊꯦꯡꯅꯁꯦ ꯍꯌꯦꯡꯁꯨ ꯃꯇꯝ ꯂꯩꯔꯒꯗꯤ ꯆꯪꯕꯤꯔꯛꯑꯣ ꯂꯣꯏꯇꯣꯟ ꯁꯅꯥꯊꯣꯏꯅꯁꯨ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯦ ꯍꯣꯏ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯥꯏꯚꯁꯦ ꯑꯩ ꯂꯣꯏꯁꯤꯜꯂꯗꯕꯅꯤ ꯃꯤꯅꯤꯠ ꯑꯃꯅꯤ ꯁꯤꯗ ꯂꯣꯏꯁꯤꯜꯂꯗꯕꯅꯤ ꯃꯔꯨꯞ ꯑꯗꯣ BSNLꯒꯤ ꯐꯣꯟ 5G ꯑꯣꯏꯕꯅꯤꯅ ꯆꯤꯡꯗꯗꯤ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯈꯜꯂꯤꯌꯦ ꯍꯣꯏ 5Gꯒꯤ ꯅꯦꯠꯋꯥꯛꯇꯤ ꯃꯐꯝ BSNLꯒꯤ ꯐꯪꯗ꯭ꯔꯤ 4Gꯒꯤ ꯑꯌꯥꯝꯕ ꯐꯪꯉꯦ 5Gꯗꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯂꯣꯟꯁ ꯇꯧꯗ꯭ꯔꯤ 5Gꯒꯤ ꯐꯣꯟꯗ 5G ꯂꯣꯟꯁ ꯇꯧꯔꯛꯑꯒꯗꯤ BSNLꯒꯤꯗꯤ ꯑꯗꯨꯝ ꯍꯧꯖꯤꯛꯁꯨ 4G 3Gꯒꯤ ꯁ꯭ꯄꯤꯗꯇ ꯆꯠꯂꯤ ꯍꯥꯏꯕꯅꯤ ꯑꯗꯣ ꯇꯥꯋꯔꯁꯦ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏ ꯁꯨꯅ ꯂꯩꯇꯕꯁꯦ ꯑꯗꯨꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯅꯤ BSNLꯒꯤ ꯍꯧꯖꯤक ꯇꯧꯔꯤꯁꯦ BSNL सिमजी 5G थोलꯛꯈꯤꯗ꯭ꯔꯣꯏꯗ꯭ꯔꯥ ꯍꯥꯏ 5G ꯁꯦ ꯃꯣꯏ ꯍꯥꯏꯗ꯭ꯔꯕꯥꯗꯇꯗꯤ ꯃꯣꯏꯁꯦ ꯇꯦꯁ ꯇꯧꯈ꯭ꯔꯦ ꯇ꯭राꯏꯜ ꯇꯧꯈ꯭ꯔꯦ ꯑꯗꯣ ꯌꯥꯝ ꯊꯨꯅ ꯊꯣꯛꯂꯛꯑꯅꯤ ꯔꯤꯌꯥꯁ ꯆꯞ ꯆꯥꯕ ꯀꯔꯝ ꯀꯥꯟ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕ ꯉꯝꯗꯦ ꯑꯅꯧꯕ ꯄꯥꯎ ꯂꯩꯀꯥꯟꯗ ꯁꯣꯏꯗꯅ ꯈꯪꯍꯜꯂꯛꯀꯦ ꯊꯥꯗꯣꯏꯁꯅꯥ ꯂꯥꯛꯀꯅꯣ ꯏꯁꯩ ꯌꯦꯡꯕ ꯆꯠꯄꯒꯤ ꯋꯥꯔꯤꯒꯁꯨ ꯍꯥꯏꯐꯦꯠ ꯄꯜꯂꯝꯕꯅꯤ ꯑꯗꯨ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯖꯦꯅꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯒꯤ